Agachari kai kunna generation sambuku do harawa lobi ba lobi makasa ta jan poina maka ngasidi thorong ni baya si CBS ta usini ka chikat chukat pigane Sibir wapun wapu ram mengukuhi orang tembina raba nomor nahanar ngacari Dr. Saiful Garasiam singa Joint Secretary Military Society Assistant Professor DM College of Commerce Professor DM University Osamu sinjalajiri bisimbatadi kai kunusa bagluna taram nokchari koina asigi tharmasigi akhanna balagi appoina election dibi Technology Dr. Neptom Maya, Assistant Professor, Prabhavati College, Mayang Thal, Ozamusu, Sinjalati Singing Makedi, Kaikulusa Bagaluna, Taram Nopseri, Unana, Asing Pharmacy, President Home of the Election Diva, Kaikulusa, Nomaikim Kiran Kumar Singh, President Manipur Literary Society, Fadusu, Sinjalati Singing Makedi, Kaikulusa Bagaluna, Taram Nopseri. Donana ngasigi taram chaba amadi tatarem di nasir amadi ba matai khabening thain chonba laisi khongol di tharmasida sarung labigan yatin leisiran ba oja guru urmapang maibol turmaku sinjalangjari baching mahu sinjaraga ayanga kai khuluja uruna taram nokchari donana ngasigi tharmasibu coverage tawiduna niyamda khanbida soba thongtang robi gadoriba kai khumjariba media gisino simasu taram loksari awai bada or sida election di ba kono mu sida landri sing mai ke digi taram loksari ke taram no di warol tamli ke matang sidi handang ta me yum dagi thokba duba यहाँ में नुआई तबा तौदोक सिंगा लेक रबा कोई तो बसिंग थवाई दग लोइना ना मणिपुर की कोरी रोलगा चौक तगा लोबी रबा माय लबी कोरजे लुकी प्रेसिडेंट सुई रबा पुजाई बुमो थोनावजों खमलुआ ना रां सी खमावदना आयु पाल थादोखिबा पुन्ना सिपसन जरगा Ini kamu kata dia tu nak awal untuk dengan apa untuk saya. Puna mampu bukan nak cari saya. Ikoi thor masih Society की बना तो पंगला मेंबर्स को तराम मुझे सुनाई थोंगनी दोबारा में कोई सोसाइटी ऐसी की अतो पुलों से नबी बतौन बा मना पर बनियों से वो अपनी थोड़ मधु खाना लोकत से के नलुकता दा कोई ना अचंबा कुदों तमजन न बिगवा कोकन से ही Mutum Ramani Devi Kurai Singgang Mumlikai de Poli Hausinga Kaisan Patuk Somlikai de Mungu Puna Levinagi Manipur Legislative Assembly Secretary Electoral Potaki Pag Saire Manga Wadi Macha Ani Iduna Sumba Manipur Kurioga Chowa Topik rawat umai ini, biasanya iba karam nanti yang mana yang saya lain kita. Kalau ipak lu nasi lor pun malu kalam nanti iba, adu mana adu bibi pergi nama kita nasi taramna. Ini politik society palu siapa ni? Si kumba taramna pergi. Cuma kudo nasi biasanya kucing nabi.
ꯊꯥꯒꯠꯆꯔꯤ ꯙꯔꯃꯅꯤ ꯃꯊꯪꯗ ꯑꯆꯝꯕ ꯈꯨꯗꯣꯜ ꯂꯧꯕꯤꯅꯕꯒꯤꯗꯃꯛ ꯈꯣꯝꯒꯠꯆꯔꯤ ꯔꯥꯖꯦꯁ꯭ꯋꯔꯤ ꯌꯥꯏꯈꯣꯝ ꯔꯥꯖꯦꯁ꯭ꯋꯔꯤ ꯌꯥꯏꯈꯣꯝ ꯀꯛꯆꯤꯡꯗ ꯄꯣꯛꯏ ꯍꯧꯖꯤꯛꯅ ꯁꯒꯣꯜꯕꯜ ꯈꯝꯅꯥꯝ ꯂꯩꯔꯛꯇ ꯏꯃꯨꯡ ꯃꯅꯨꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ ꯒꯣꯚꯔꯟꯃꯦꯟꯠ ꯄꯣꯂꯤꯇꯦꯛꯅꯤꯛ ꯏꯝꯐꯥꯜꯒꯤ ꯁꯦꯂꯦꯛꯁꯟ ꯒ꯭ꯔꯦꯗ ꯂꯦꯛꯆꯔꯔꯅꯤ ꯑꯏꯕ ꯑꯁꯤꯅ ꯏꯕ ꯅꯤꯡꯇꯝꯕꯒꯤ ꯃꯆꯨ ꯀꯧꯕ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯁꯥꯍꯤꯇ꯭ꯌ ꯁꯦꯕꯥ ꯁमिति ꯀꯛꯆꯤꯡꯅ ꯑꯗꯨꯒꯨꯝꯕ ꯃꯅꯥ ꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯏꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯤꯇꯔꯦꯔꯤ ꯁꯣꯁꯥꯏꯇꯤꯅ ꯑꯆꯝꯕ ꯈꯨꯗꯣꯜ ꯄꯤꯖꯔꯤ ꯑꯆꯝꯕ ꯁꯥꯍꯤꯇ꯭य ꯆꯂꯁꯤ ꯉꯁꯤꯒꯤ ꯁꯕꯖꯦꯛꯇꯒꯤ ꯂꯧꯕꯤꯔꯤ ꯊꯥꯒꯠꯆꯔꯤ ꯔꯥꯖꯦꯁ꯭ꯋꯔꯤ ꯌꯥꯏꯈꯣꯝ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕ ꯑꯃꯁꯨꯡ ꯑꯐꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯄꯣꯠꯊꯣꯛ ꯀꯌꯥ ꯄꯨꯊꯣꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯔꯤ ꯁꯣꯁꯥꯏꯇꯤꯅ ꯊꯝꯖꯔꯤ ꯃꯊꯪꯗ ꯃꯅꯥ ꯂꯧꯕꯤꯅꯕꯒꯤꯗꯃꯛ ꯀꯧꯊꯣꯛꯆꯔꯤ ꯑꯏꯕ ꯅꯕꯀꯨꯃꯥꯔ ꯅꯣꯡꯃꯩꯀꯥꯞꯄꯝ ꯅꯕꯀꯨꯃꯥꯔ ꯅꯣꯡꯃꯩꯀꯥꯞꯄꯝ ꯏꯝꯐꯥꯜ ꯄꯣꯠꯆꯥꯛ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯄꯣꯛꯏ ꯖꯔꯅꯦꯂꯤꯁꯅꯤ ꯔꯦꯗꯤꯑꯣ ꯗ꯭ꯔꯃꯥ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯑꯃꯁꯨꯡ ꯐꯤꯂꯝꯁꯤꯞ ꯀꯌꯥ ꯑꯃ ꯏꯈ꯭ꯔꯦ ꯑꯏꯕꯁꯤꯅ ꯋꯥꯔꯤ ꯃꯁꯥꯒꯤ ꯂꯥꯏꯔꯤꯛ 9 ꯗ꯭ꯔꯃꯥꯒꯤ ꯑꯃ ꯑꯦꯁꯦ 2 ꯅꯣꯕꯦꯜ ꯑꯃ ꯍꯟꯗꯣꯛꯄ ꯂꯥꯏꯔꯤꯛꯇ 5 ꯄꯨꯟꯅ ꯂꯥꯏꯔꯤꯛ 19 ꯏꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯏꯕꯅꯤ ꯑꯏꯕꯁꯤꯒꯤ ꯍꯟꯗꯣꯛꯄꯒꯤ ꯂꯥꯏꯔꯤꯛ ꯑꯃꯝꯕ ꯈꯝꯅꯝ ꯂꯝꯕꯤꯗ ꯁꯥꯍꯤꯇ꯭य ꯁꯦꯕꯥ ꯁमिति ꯀꯛꯆꯤꯡꯅ ꯃꯅꯥ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛ ꯉꯁꯤ ꯃꯅꯤꯄꯨꯔ ꯂꯤꯇꯔꯦꯔꯤ ꯁꯣꯁꯥꯏꯇꯤ ꯏꯝꯐꯥꯜꯅ ꯇꯔꯥꯝꯅ ꯑꯣꯛꯅꯕ ꯁꯤꯟꯖꯕꯅꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯑꯆꯝꯕ ꯈꯨꯗꯣꯜ ꯑꯃꯁꯨꯡ ꯁꯥꯍꯤꯇ꯭य ꯆꯂꯁꯤ ꯉꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯄꯤꯕꯤꯅꯕ ꯅꯣꯜꯂꯨꯛꯆꯔꯤ ꯃꯊꯪꯒꯤ ꯑꯩꯈꯣꯏꯅ ꯑꯆꯝꯕ ꯈꯨꯗꯣꯜ ꯄꯤꯖꯒꯗꯧꯔꯤꯕ ꯂꯣꯏꯇꯣꯡꯕꯝ ꯕ꯭ꯔꯖꯃꯣꯍꯟ ꯁꯤꯡꯍ ꯍꯤꯌꯥꯡꯊꯥꯡ ꯃꯈꯥ ꯂꯩꯀꯥꯏꯗ ꯄꯣꯛꯏ ꯊꯤꯌꯦꯇꯔ ꯑꯦꯛꯇꯤꯚꯤꯁꯅꯤ ꯍꯧꯖꯤꯛ ꯔꯨꯃꯣꯜ ꯊꯤꯌꯦꯇꯔꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯗꯨꯅ ꯗ꯭ꯔꯃꯥ ꯀꯌꯥꯒꯤ ꯗꯤꯔꯦꯛꯁꯟ ꯄꯤꯔꯤ ꯃꯍꯥꯚꯥꯔꯠꯀꯤ ꯁꯀꯨꯅꯤ ꯁꯥꯕ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯈꯪꯅꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯒꯤꯁꯨ ꯑꯦꯄ꯭ꯔꯨꯞ ꯂꯤꯔꯤꯛꯁꯅꯤ ꯃꯍꯥꯛꯀꯤ ꯗ꯭ꯔꯃꯥ ꯐꯣꯡꯅꯕ ꯗ꯭ꯔꯃꯥ ꯑꯏꯕ 2-3 ꯐꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯂꯣꯏꯇꯣꯡꯕꯝ ꯕ꯭ꯔꯖꯃꯣꯍꯟ ꯁꯤꯡꯍ ꯇꯕ ꯃꯥꯜꯂꯦ ꯃꯁꯤ ꯃꯁꯥ ꯆꯥꯔꯛꯄ ꯐꯦꯚꯔ ꯂꯩꯕꯒꯤ ꯄꯥꯎ ꯑꯃꯗꯤ ꯉꯁꯥꯏ ꯍꯥꯏꯐꯦꯠ ꯄꯤꯔꯛꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯂꯥꯏꯁ꯭ꯔꯝ ꯃꯦꯃꯣ ꯁꯤꯡꯍ ꯂꯦꯡꯈꯠꯂꯒ ꯃꯥꯒꯤ ꯑꯆꯝꯕ ꯈꯨꯗꯣꯜꯁꯤ ꯂꯧꯕꯤꯔꯕ ꯅꯣꯜꯂꯨꯛꯆꯔꯤ ꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯑꯆꯝꯕ ꯈꯨꯗꯣꯜ ꯑꯃꯁꯨꯡ ꯁꯥꯍꯤꯇ꯭य ꯆꯂꯁꯤ ꯉꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯄꯤꯕꯤꯒꯅꯤ ꯁꯤꯒꯨꯝꯕ ꯑꯏꯕ ꯑꯁꯤ ꯔꯨꯃꯣꯜ ꯊꯤꯌꯦꯇꯔꯅ ꯃꯩꯊꯣꯡꯒꯤ ꯑꯦꯋꯥꯔꯗ 2023 ꯄꯤꯗꯨꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭य ꯄꯔꯤꯁꯠꯅ ꯅꯥꯇ꯭ꯌꯚꯨꯁꯟ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠ ꯂꯤꯂꯥꯒꯤ ꯑꯗꯨꯒꯨꯝꯕ ꯎꯄꯥꯙꯤꯗꯨ ꯄꯤꯗꯨꯅ ꯏꯀꯥꯏꯈꯨꯝꯅ ꯊꯧꯔꯝꯁꯤꯟ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯏꯀꯥꯏꯈꯨꯝꯅꯖꯔꯤꯕ ꯗꯤꯂꯤꯞ ꯅꯣꯡꯃꯥꯏꯊꯦꯝ ꯎꯔꯤꯄꯣꯛ ꯄꯣꯂꯦꯝ ꯂꯩꯀꯥꯏꯗ ꯄꯣꯛꯏ ꯍꯧꯖꯤꯛꯅ ꯁꯒꯣꯜꯕꯟ ꯅꯦꯐ꯭ꯔꯥ ꯃꯦꯖꯣꯔ ꯂꯩꯀꯥꯏꯗ ꯂꯩꯔꯤ PhDꯗ ꯑꯣꯏꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯦ ꯉꯜꯂꯤꯉꯩꯗ ꯔꯦꯗꯤꯑꯣ ꯗ꯭ꯔꯃꯥ 2 ꯏꯝꯐꯥꯜꯗ ꯂꯥꯊꯣꯛꯈ꯭ꯔꯦ ꯐꯤꯆꯔ ꯐꯤꯂꯝ ꯑꯃ ꯏꯗꯨꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃꯁꯨꯡ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯥꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇꯦꯅꯤꯁ ꯁꯥꯟꯅꯔꯣꯏꯅꯤ ꯃꯍꯥꯛꯀꯤ ꯐꯣꯡꯈ꯭ꯔꯕ ꯂꯥꯏꯔꯤꯛꯅ ꯍꯟꯗꯛ ꯁꯥꯍꯤꯇ꯭य ꯑꯀꯥꯗꯃꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯅ ꯕꯥꯜ ꯁꯥꯍꯤꯇ꯭य ꯄꯨꯔꯁꯀꯥꯔ ꯄꯤꯔꯛꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯏꯕꯦꯝꯃ ꯍꯥꯏꯅ ꯏꯕꯦꯝꯃ ꯑꯃꯁꯨꯡ ꯉꯥꯕꯦꯝꯃ ꯀꯧꯕ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯅꯤ ꯅꯣꯡꯃꯥꯏꯊꯦꯝ ꯗꯤꯂꯤꯞ ꯀꯨꯃꯥꯔꯕꯨ ꯁꯤꯒꯨꯝꯕ ꯑꯆꯝꯕ ꯈꯨꯗꯣꯜ ꯑꯁꯤ ꯂꯧꯕꯤꯅꯕ ꯅꯣꯜꯂꯨꯛꯆꯔꯤ ꯑꯗꯨꯕꯨ ꯅꯣꯡꯃꯥꯏꯊꯦꯝ ꯗꯤꯂꯤꯞ ꯀꯨꯃꯥꯔꯤ ꯃꯄꯥꯟꯗ ꯁꯥꯟꯅꯕ ꯆꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯏꯇꯩꯃ ꯅꯣꯡꯃꯥꯏꯊꯦꯝꯃꯣꯡꯕꯤ ꯖꯤꯕꯟꯃꯂꯥ ꯗꯦꯕꯤꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯑꯆꯝꯕ ꯈꯨꯗꯣꯜ ꯑꯁꯤ ꯂꯧꯕꯤꯒꯅꯤ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃ ꯑꯃꯣ ꯂꯩꯇ꯭ꯔꯒꯁꯨ ꯏꯇꯩꯃꯅ ꯉꯥꯛꯇꯪ ꯂꯩꯕꯤꯔꯛꯇꯨꯅ ꯑꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔ ꯂꯤꯇꯔꯦꯔꯤ ꯁꯣꯁꯥꯏꯇꯤ ꯏꯝꯐꯥꯜꯅ ꯊꯝꯖꯕ ꯑꯆꯝꯕ ꯈꯨꯗꯣꯜ ꯑꯁꯤ ꯂꯧꯕꯤꯕ ꯑꯗꯨꯒ ꯉꯁꯤꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕ
चंबा साइटेशन खुशी अरोबना नौलुपे मिसरदी नोमाइथम किरण कुमार सिंह थोरम मपू नोमाइथम किरण कुमार सिंह स्कूल सिंह पोई कवि सैरें हदोलोई PhD पोथाखे यार इम्फाल की एप्रूव लेडिसनी 2019 2022 फाउबा साहित्य अकादमी दिल्ली की मणिपुरी एडवाइजरी बोर्ड की कन्वीनर दी मणिपुरी लिटरेरी सोसाइटी इम्फाल की प्रेसिडेंट सैसेरेंगी लाइक अनी हंदोपगी लाइक अनी फोंदना लाइक मरी याम तोल बीके हंदक खोरीलोरी की माले बिलुपना वाकमा हाइवादुगुंबा इबगी क्वाइदगी फिदमनिंगाय ओबे वाट अदु पिरपगी मणिपुरी लिटरेरी सोसाइटी इम्फालना इबसिबु तराम नोक्सेबनी गसिगी तराम नोक्सेबगी साइटिशन अमसोचम खुलोलसिंग असिगी अखन्नबा लेबिरगनी फमम नाद लेक्सिन बिलिबा लेक्सिन बिलिबि जामाया ने पमना बिलिगे मणिपुरी लिटरेरी सोसाइटी के मेंबर्स मणिपुरी लिटरेरी सोसाइटी इम्फालना याम चम्बा खुदोल पीना हराव कयाम नोक्सेबना हराव लेबिरतुना सिगुंबा चम्बा खुदोल असि लोबिकिबा अतंग सिरिंगसिगी अदुगुंबा अनिसुब सेशन के लाइक फोंबगी थोरमदुनी ngasiगी डॉक्टर MD नजीर अहमद इबा नाथै खबरिनिंग थाई बलाइगसी ngasiगी चीफ गेस्ट लुसिंगिरगा यामांग फोंदोकपिगनी अइबा ओजा MD नजीर अहमद सुद्राइज तलेकत पिरनबा नोलुचरी नसी याइफरब कोरो नुमितसिदा मणिपुरी लिटरेरी सोसाइटी असंबा मेंबर अमा ओइबा डॉक्टर MD नजीर अहमद ना मणिपुरी सोसाइटी की चामगा हुमद्रा हुमदुई सुबा लाइरिक कोइना नाथै खरबा यनिंथा कौबा सैरेंगी लाइरिक असि नसी याइफरब कोरोसिदा मयाम लांथोचदना फुंगुजेबा थागचरी सिगी काय खुनजरिबा थोबलिंग बिरफना सिंगलाय सिंया मा फुंदोक फिरंबा अतंग सिगी थोरगी मका सतत कोना लाय सि आइबा डॉक्टर MD नजीर अहमद को वाई मा तरा फुंदोक फिनबा नोरुना गचरी ngasi taram nokpagi thoram amadi dari phobagi thoram asida athoi babi tungle ki pambam da bambiri ba mingmoina panjarabada Dr. Sagon Sem Lansen Romaitai Professor Dana Manjuri University Dr. Nepram Maya Assistant Professor Probability College Mayang Imphal Nomaitin Kiran Kumar Singh President Manipuri Literary Society Imphal इकाई खुना बहुसरी मथंगा ngasi larik pungba sida lembi laiba oja guru sadra sadri punamapu ikai khumna बहुसरी larik asi ai gi ahan ba larik mi asoya ngam kaya mayam magajawum gani haina khanjai asoi ba sing adubu apa ba sing aduna ngakli gani haina haijaraga punamapu amuka mai ikai khumna बहुसरी ai bagi tenda kawaron yang tabi kre Kalsidi orang di Makassar Dazer puan dengan sigi tu berlebih dan pergi pam lang daling sini di kayak kuna saya berusaha Dr. Nepram Maya Assistant Professor Prabhavati College Maya Ipalgo sehingga tu bersih melena wapun ke tambina ba lalu nang ceri pun mampu ikut kayak tu ceri ngasi Manipuri Literary Society informasi di dunia Literary Society bilang member ang oriba Dr. Nasir Ahmad equality yang nanti pilosannya cukup je magi dari nanti kari yang ini tak harus dari kasih pun begitu orang masih ayat taman dan lain sini dibikai guna seraba
oza lan sempa maite hanagi Manipuri Literary Society ki president hoina sahi kaya tam kaya pubi kram oza po ahan namak da kai kuna officer loina asi president ki pam nakale sibiri ba kai kuna serva Manipuri Literary Society phal ki president ubiri ba oza no mai kram kumar ahan wanda laina kai kuna ser dukan asi makale sibiri ba pudi mapusoina kai kuna officer adu panjata mati प्रभाव की कॉलेज तक ही बिल्कुल का प्रोफेसर भी नाउ आशा किरण अदुगा पचास रोबला आई इवा नासिर की लाइफ फुंगो की नहीं है कि नमक कोई लाभ वा कोई मयान फालुम दे लेंदर मनी सरोबला बती क्वाथियन दे या दे सोइना नसन नाजिर को थोना हाफी बसी तंगा ने था जो फुंदो से अवधि होलम से तसेंग की नसी यामन नुंगाइबन नुमित अमनी नुंगाइबन नुमित असि मथकता Manipuri Literary Society President की माफुंदा एना सजेशन अमनी साल कुसिन नबगम जकी बसे मसिला मुके हेना नुंगाइबा मा बेंटी ना आइना फुदरी अहानब नाजिर की लारी पाबली कुतुम जाबा पुंजबा मसि दम द सोइन नुंगाइबा फुंदुब जे नाजिर से हिस्ट्री की पामेनी हिस्ट्री की हेड कोई बजा सुलेंशन बेरी मागी मखान नाजिर थबक तो बनी कॉलेज की थबक थम किया दा थवायम जेन चोंबा मसानाबा खाइबदे यामदा अखोइना पाखोन सिनबा ओजा मसेन ओरन पाखोन सिनब नत्रगसु नाजिर सिंदा तोबियु सिंदा लेबियु सिंदा तोबियु अदु तो हाइबो समना अखोइना यामना ओइदेना यामना नुंसिना खंजबा थंबा ओजा ओइजरगसु अखोइना पाने हने खंजबा थंबा नाजिरनि कोइरबनि माने लारि अमख फोंनि हने तोरबा कोइ गिलन लेसि मेंबर ओइदेना अदि आईएसपी नंबर लोकना फोटना तोरबसे करीगुम्बा युंगी खुदोंग चादबा खरदगी मागी अपोपिसु लेहिदबा कुइदि सिना मरम ओइरागा लाइफसे कुइना कोइ फोंगमंगदना लेखिबनी आइना सु यामना तोइना हाइलेखिनि लाइफसे लाइफसे फोंदोसि असुदा लिटरेरी सोसाइटी मेंबर सिना नंगी मथन पिबा नंबर मयाम फोंगरग्रे नंग फोंथुगे होय हारगसु ngमदना सुमला अदु हंदकी जनवरी थासदा मागी हमजबा थातु लाखना नसिदि गियामनि ममांगदा लाइगसे लिटरेरी सोसाइटी फोटो अमोइना आयाम फोटो नमजमरी असिंगदा इन नाजिबु हान थाबा तोंजरी मागी हनमना दिबा थोंना फोटनिंबा इनिंबा कयासिंसे मसागे पिकिंगदगी योरको बुलमख कोइबिना असिदि मणिपुर साहित्य के लेकोल मसांगना पथोक्सबा सैनिक लारि नाथै क्रबिनि ताइसे खोदोर तंगम जबनी यामना नुंगाय हानबा पाबगी नुंगाय बसु कोक्से ओजालन चेंबेसु पाबगी ओजालन चेंबेसु वहोदु किबिरी अदुगा आइना मसिगी प्रूफ लोगो थोगांग अमा सोइना लोगजगी मसिन मरम ओरेगा नाजिरदा अतोप लारि अमसु कोइना बकुमार की पथांग नमदना होंगना बिदम सियम सागना लोइरे हाबा पाउसु ताजे लारि असिमसिसु नबकुमार दिबिदी तोबिगी बनी असिगी दवतसु नबकुमार होने थागसबा फोंदोकजरी अदुगु नुंगाइबदी मणिपुरी साहित्य की दा लेलिबा कुल तोंगा तोंगा आइबसिन मापालम की ओइरो अथवा मन की ओइरो लेलिबि सिंला खुदिमंगना मणिपुर साहित्य को साफतबा पंगरक मतंदा असोप थोगांग अमम दिलंगरी मापालम की ओइबा इबा म्याम लेग्रे कसार की फुजाई की बरा की अथवा गवाकी रुमदगी शिलोंग की लेलिबा आइबसिन मायाम अखोइगी ओइबा तोंगा तो कोई पुतोल तंदर मणिपुर साहित्य सफल होनरक मतंदा मणिपुर लेलिबा मणिपुरी मुस्लिम सिंह अचौब थोगांग सिसु यादना लागे हाइरिबा मणिपुरी मुस्लिम सिंह सिगी मरक मसक नाइबा आइबा मयामा मयावरे मणिपुरी साहित्य रसखंगनबा कोई आइबा उपन्यासकार अलिवारी मचा इबा अदगो अंगांगी कर्मद कुथाबा मयामा लेखरबनी नसिरे कोई अमोहन पलुद्रगसु एकोइना मणिपुरी साहित्य को नुसिबा मणिपुरी साहित्य को लोइनदना सपिबा मणिपुरी साहित्य को पाबिबा खुदिमनदी कोई मणिपुरी मुस्लिम आइबा सिंह सिगी मसक सिंह सिदी अदम थमोइनद पोंदना थमजरिबा अमखंगी उपन्यास मणिपुरी साहित्य का कोई तांगी हाइनरिबा उपन्यास की खुदी अदो ख्वाइदि होंगना शैली नाजिसु नसिदी सरिना पोंदना अहोंग मरसिद कवि अगम थोलो थंगनबनी अदो हाइरिबा उपन्यासकार असिगी मनुंगा अकोई ओजा लेगिदब ओजा यामुदी पुखरी मयुम अदुगा यामुदी पुखरी मयुम की ओजागी नोंगामदै सची अदुगा कोई एम कुतुबुद्दीन बेंजामिन शाह अयूब खान ओजा आजार कोमोन
native sa sinasingba kaya sinasina Manipur Pinas at puntada na sahitya ko sa kanabada Manipur lori sahitya ki langda Pinas ki langda puturan ba almagni ato inong na pay oja Ahmad Manasu Nobel masu putopi krabane sinataba koy ay mayama su Nobel da putada na putopi ato bi ay bi Pinas kardi karatang Muslim marda thokli haina nokjai IBD oibo Pinasindi Muslim IBD sing natabada Manipuri IBD sing mardasu tangna dumak lady adu wani masa turkumatanda eme Hakim Shah adi Asghar Khan Muhammad Said Rahman Abdul Salam Chokri Kiamuddin Pukrimayum Ozak Kiamuddin Pukrimayum di koi karan ngalingegi matanda thorpa Manipur sahitya ban sijaba IBD sinadi masak kan kiba tungba oja amakami Sajibugi Jingthau Mapal Ngaujakiba Kabi Makani Jingthau Mapal Tiba Sapar Matanda Angat Kapangna Awa Bakangana Oja Pui Upanaskar Oja Maslam Magwinana Pusat Satan Jingthau Mapal Kizakiba Tumba Kiamuddin Pukri Mayuki Hawai Tana Pamjakraba Nasai Sajibugi Jingthau Mapal Lain ki Koper Jingthau Mapal Koper Haptana Pongki Milai Amakasu Oja Kilai Nasinata Bada Abana Lok Saida Ibrahim Kunung isai da koi waja Abdul Rahman Khan adakan Nuksami Puya I pada mating pang kita waja bukan suka tu kita tumba waring coba yang hoji polisi dari mana sing dari ada kun ada tungan ber apa ini Nuksami Puya I pada su waja bukan suka minagi saya ni bilang tadi yang mana saya ni bilang tadi Manipuri Aiba Muslim sing mereka kasingse aku ni putih pada wari nubi Aibi ani kak aina tengah je Nobel iba mana aku ke sering iba mana ada wari macam iba mana kasar di mapudin nisa aku wari macam badarun nisa mapudin nisa aku sering dah bilong lagi ni ada hari iba kasar di aku badarun nisa ni bagi wari macam se untuk nak kerja kerja Sona anda dari ba koi IBC Manipuri loan mama oidana haur pada muji pura riba IBC asli mari te jinsin dana kandok pang namro yo ba koi pada di pada ni sakit koi magi koi masasi por ngai kini puro ina asum orang bahan koi masasi atau di mati fajar magi koi masasi kasar dari koi masasi IBC asli marga aina kwani ke na fazai hai na kanjawa Hagum nena lagi wanwasa ino tanam pun kau biar tu, aduh lagi buat nena sedagi ena badarun nisana hina pasai haru bagi badarin mai tu pasal tengah kita lengat masa mana warung na hari kita wahai kerja suatu lagi marak sila rasmagi koi nirmala selain apa suatu lagi kalau wani pasal di hari pulang pasal di hari bagi tang ngai kita suya aduh nasa badarun nisana pasal di aduh mainan macam IBD sih kurang tu pasti jauh nak pasal bukan masa IBD mak kasar matan tan hanya itu ni ada kesalahan dah bapaknya misal tadi hai itu macam sih mereka nasi di sering ibu sih mereka koi Firoz Nazir su nasi di namun sendiri penting pada orang buat tempat kami kami hanya yang bapaknya dalam jadi yang nasang lagi mereka subuh ay ngajar akan berapa bagi dengan itu ina asal nazire thona hapa baku hapse bo ina magi sering like sini sudah isan kajikan mati isan cengceng saja mai kiti lagi peserta koi kan sejauh tu bagi nak hadir bukti ya bani aduh ina asal Firoz mungsi jaruba atau ina mabuk asal ibuana kelupa boleh sebentar kali pada dalam minggu bani na magi lagi mana isan cengceng lagi hai saja nazir sim Sering ira pematanda magi tu waklon magi boy pungin magi beming tungan maka paling lay hanya ini dosi he uruba natragata ruba primasen magi sering dah mamita dan putar dosi tinggal deh ayam ba ira pematanda bisa punya lagi hona apu bagi kita matungin nama anak saya tu mesti cerita Pati dulu mesti jawab atau saya tidak berthagi sering tentang pungge hanya kan bagi adumba itu lemati magi pung indah pipin itu dia lagi kibra hai besi magi wahau tu yauri ba wahai sih nasi par bergai kuna kang mengame apa pasti saya itu juga saya mengundang lagi yang na hai ning bagi apa bagi
macha priba Nazir da piki madu number mereka Nazir Manipur side nungsi jarman habsti baik sene adu mane itore ibang sai kui singa sida tungan ba kui da bagi sering singa se masih mamita mama le pakun si jaba prakriti nungsi jaba atupa amana yang amut tahan man ibadi lamdan sibi ba rasing dikyo ba sakon ya singa sida laknak karin bagi bakui asoi ba singa si putok na iba sering mayama mayori ado pandam ngamjada ba ngadari Nazir tungan mami ngamadi nubi da sita dari iba si lamdan sibi ba nubi singa si masak urga ai bagi pun da tumna le topangam yeng da ngamdi bagi pun da power pado madu pongtok na pondra pun matanda tungan mami inda bagi sering singa si bukalai haine mayami mapam na tanjari राजनीति ओइबा यिंगदि मयामि अतोप मतंदा थेंगदिरानि लंदन सिगि ओइबा तोंगान बा मिएं राजनीति वाला सिगि ओइबा मखोइ वाखलोन मखोइ ओइबा अछादगि ओइबा येंगन बा मिएं अदुगा सेट दुलुंदा लोप प्यासिना सिगि मसक असिदि मागि साइ इरिबा नाजेगि ओइबा मागि साइ पोंदो असिंसिदा यावि अदुबु असाइ अइना यामने हेन नुंगाइचबदि Saya mama lepak pun mesti jelas. Lamdam sila popan, lamdam sila siapa panjaba, lamdam sila bersokot pakai ada. Saya sokot orang kaya ada. Mangjung tanah saksi magi apa makaya sila saya Nazir sering kapal dengan ima hayo bisa mengetahui itu ya bosda. Yang banyak sih mapung panah pun. Mama lepak pun mesti jelas. Mama lepak itu mudah kerja jadi hayo mungkin. Ada mama lepak itu mudah kerja mungkin katok menjadi poi bamiu bagi mapu ase ari mani hane khanja bakdum ba Nazir ki sekharo aya masu yawi duga atopa amana asai yo thar pa matanda asai koi lamdam sida leiba nubi ai bisina thona happy kiba masaki ke bisina ba amang loina na hor kiba yoseri makhong ong hane khaliba sai toibi masuri ne bani pramodi hai ban myam sasi man lagi amak lokran mayam yang sina thaba sai amak chu yawi madani te sama pun de yawi ba kimasi ai min thona kimasi mkp budin bo sai thaba sai te ki koi ban da mkp no din lor ma thokan MKP Nutri Samaj ini untuk pengajaran ketika imasina lamdam sigi oiba ai bising lebih masalah kiasun itu madu berkatuna Nazirna saya sharing asida saya kare masih mati makatan ai mayam memang nakam jadi sanani asing sanani tanpa suci liba Surajan Maharaj ki inas sana ini kunung dan alam liba asmana Sering saya kau boleh harapkan bagi oiba saya itu oiba foto kiasun itu matang sumsai harap kena tu masih soal bagi bakul kiasun itu masih kau pun dengan pasien masih yang tagak ingai apa lagi ba ai bising masih mereka masih tagak iba mayam mama jauh kerjasu masih Nazir na betul benar masih tagak irak riba masih karo masih apa betul pasien masih dengan tersuaian Nazir Tagap pengok jadi atau apa amalan asal lakna karim nabi oiba timda irapa sering singasda raজনীতি oiba waklon kya singa zidap saitagani iba yarbasu asai man kaina pamjana hin mapung pana thokna bokna ribas lari asing mapung oiba nubi masakne habse ayna sahamna tamsakre adu hari bang masida yarba Nabi oibising masak sing asida asai phajaba ngakta nataba Nabi sing asige tawong mathna masig ngakta nataba Nabi sing asige ona tenaba madigi thangna de ona tenega leriba atopa magun Nabi sing asige phajaba masak sing marunal botun leriba athina masak sing masisu Nazir len thatute sumne ki phajaba to ko halagan Nabi sing thakla thangna nati Tohoningba, oyaningba, asali magi, nubi bagi kunci ngasirangin, masih mat laptop berarti paniko, paniko kaya kanjaba, ada aiba magi sering ngasih suyari, nubi dah thaba sering di mayama mayau kaya masih dah pesuan, I think dah yari ba, nubi, oibagi masa ada 108 dah yari ba, aroi ba konser, ada pes sama semua mapan dah yari ba, karena roi posin ba, ada sam ani dah yari ba, aing sinan begini
ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯅꯨꯄꯤꯗ ꯁꯩꯊꯥꯕ ꯑꯗꯨꯒꯨꯝꯕ ꯁꯩꯔꯦꯡꯁꯤꯡ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯒꯨꯟꯗ ꯉꯁꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤꯗ ꯁꯩꯊꯥꯕ ꯌꯥꯎꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯅꯥꯀꯣꯏꯅꯅ ꯊꯝꯈ꯭ꯔꯒ ꯉꯁꯥꯏ ꯅꯥꯖꯔꯤꯅ ꯎꯠꯂꯤꯕꯁꯦ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯒꯨꯟꯁꯤꯡ ꯑꯁꯤꯗ ꯅꯠꯇꯕ ꯁꯃꯥꯖ ꯅꯨꯄꯤꯁꯤꯡ ꯑꯁꯦ ꯀꯔꯝꯕ ꯊꯥꯛꯇ ꯊꯝꯂꯤꯕꯒꯦ ꯃꯁꯤ ꯃꯥꯒꯤ ꯈꯨꯠꯏꯗ ꯌꯥꯝꯅ ꯇꯣꯏꯅ ꯊꯥꯡꯒꯠꯂꯛꯄ ꯑꯗꯨꯝꯕ ꯑꯃꯈꯛ ꯂꯩꯔꯤꯕ ꯁꯃꯥꯖ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯃꯁꯛ ꯑꯃꯗꯤ ꯉꯁꯥꯏ ꯅꯨꯄꯥ ꯅꯨꯄꯤ ꯔꯥꯏꯠ ꯃꯥꯟꯅꯔꯦ ꯍꯥꯏꯗꯨꯅꯁꯨ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯃꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯟꯅꯗꯕ ꯃꯐꯝ ꯑꯃꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯃꯈꯛ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯃꯔꯛ ꯑꯁꯤꯗ ꯅꯥꯖꯤꯅ ꯀꯔꯤ ꯄꯨꯈꯠꯂꯛꯏ ꯂꯩꯔꯤꯕ ꯁꯃꯥꯖ ꯑꯁꯤꯅ ꯅꯨꯄꯤꯕꯨ ꯄꯥꯝꯗꯕꯒꯤ ꯅꯨꯄꯤꯕꯨ ꯃꯆꯥ ꯑꯣꯏꯅ ꯑꯣꯏꯅꯤꯡꯗꯕꯒꯤ ꯃꯆꯥ ꯅꯨꯄꯥ ꯄꯣꯛꯑꯒꯅ ꯍꯦꯟꯅ ꯄꯦꯟꯖꯕ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯝꯕꯒꯤ ꯃꯁꯛ ꯑꯃꯁꯨ ꯃꯥꯒꯤ ꯁꯩꯔꯦꯡ ꯑꯁꯤꯗ ꯎꯠꯂꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯅꯥꯖꯤꯔꯅ ꯏꯔꯛꯄ ꯃꯇꯝꯗ ꯒꯥꯏꯅꯤꯒꯤ ꯊꯣꯡꯖꯤꯟꯗ ꯍꯥꯏꯕ ꯃꯁꯤ ꯃꯥꯒꯤ ꯌꯥꯝꯅ ꯅꯨꯄꯤꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯅꯨꯄꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯂꯧꯅꯔꯤꯕꯒꯦ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯅꯨꯄꯤꯕꯨ ꯀꯔꯤ ꯃꯆꯥ ꯑꯣꯏꯅ ꯐꯪꯅꯤꯡꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯁꯛ ꯑꯁꯦ ꯒꯥꯏꯅꯤꯒꯤ ꯊꯣꯡꯖꯤꯟꯗ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯩꯔꯦꯡ ꯑꯁꯤꯅ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯎꯠꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯝꯖꯔꯤ ꯉꯁꯥꯏꯒꯤ ꯃꯩꯇꯩꯒꯤꯗꯁꯨ ꯂꯩꯔꯤ ꯃꯆꯥꯅꯨꯄꯥ ꯄꯣꯛꯑꯗꯤ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯅꯨꯄꯥꯅꯤ ꯀꯦꯔ ꯇꯧꯁꯤꯍꯦ ꯂꯤꯂꯥ ꯇꯧꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯔꯒꯗꯤ ꯏꯃꯥ ꯏꯕꯦꯝꯃ ꯀꯕꯣꯛ ꯇꯧꯔ ꯂꯣꯏꯁꯤꯜꯂꯁꯤꯗ ꯁꯨꯝꯕ ꯍꯥꯏꯕꯒꯤ ꯆꯠꯅꯕꯤ ꯑꯁꯦ ꯃꯨꯁꯂꯤꯝ ꯁꯃꯥꯖꯗꯁꯨ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯎꯠꯂꯛꯏ ꯑꯗꯨꯅ ꯉꯁꯥꯏ ꯒꯥꯔꯤ ꯊꯣꯡꯖꯤꯟꯗ ꯍꯥꯏꯔꯤꯕ ꯃꯥꯅ ꯎꯠꯂꯤꯕ ꯉꯁꯥꯏꯒꯤ ꯁꯩꯔꯦꯡ ꯃꯇꯦꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯋꯥꯈꯜ ꯑꯃꯨꯛꯅꯔꯤꯕꯅꯤ ꯏꯅꯣꯛ ꯏꯁꯩ ꯈꯥꯡꯕꯗ ꯃꯅꯦꯝꯕꯣꯛꯀꯤ ꯃꯄꯨꯕꯣꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯅꯤꯉꯣꯜ ꯄꯣꯛꯄꯤꯗꯣ ꯁꯤꯗ ꯌꯥꯎꯔꯤꯕ ꯅꯤꯉꯣꯜ ꯄꯣꯛꯄꯤꯗꯣ ꯅꯨꯄꯤ ꯄꯣꯛꯎꯕꯒꯤ ꯅꯨꯄꯤꯕꯨ ꯉꯁꯥꯏ ꯃꯆꯥ ꯑꯣꯏꯅ ꯊꯝꯖꯔꯨꯕꯒꯤ ꯑꯗꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯃꯄꯨꯕꯣꯛ ꯃꯅꯦꯝꯕꯣꯛ ꯃꯄꯨꯔꯣꯏꯕꯒꯤ ꯑꯣꯏꯕ ꯑꯊꯤꯕ ꯃꯤꯆꯩ ꯀꯌꯥꯁꯤꯡ ꯑꯗꯣ ꯉꯁꯤꯁꯨ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯁꯃꯥꯖ ꯑꯁꯤꯗ ꯑꯁꯨꯃꯛ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯅꯥꯖꯤꯔꯅ ꯎꯠꯊꯣꯔꯛꯄꯅꯤ ꯃꯁꯤ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯂꯩꯔꯤꯕꯅꯤ ꯏꯁꯥꯃꯛꯅ ꯊꯦꯡꯅꯖꯕ ꯑꯗꯨꯒ ꯏꯁꯥꯅ ꯋꯥꯔꯤ ꯇꯥꯖꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯉꯁꯤ ꯑꯣꯏꯔꯤꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯊꯦꯡꯅꯔꯤ ꯎꯔꯤ ꯇꯥꯔꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯈꯦꯠꯅꯕꯒꯤ ꯊꯥꯛ ꯑꯗꯨꯃꯛ ꯂꯩꯔꯤ ꯔꯥꯏꯠ ꯃꯥꯟꯅꯔꯦ ꯐꯅ ꯀꯟꯅ ꯂꯥꯎꯖꯔꯒꯁꯨ ꯃꯥꯟꯅꯗꯕ ꯈꯣꯡꯊꯥꯡ ꯃꯥꯟꯅꯗꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯊꯥꯛ ꯑꯃꯗ ꯊꯝꯕ ꯌꯥꯗꯕ ꯃꯇꯝ ꯑꯃꯁꯨꯃꯛ ꯂꯩꯔꯤ ꯑꯩꯅꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯖꯩ ꯌꯦꯡꯁꯤ ꯌꯥꯎꯁꯪ ꯃꯇꯝꯗ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯊꯥꯕꯜ ꯆꯣꯡꯕ ꯄꯨꯡ 3ꯗ ꯂꯣꯏꯔꯒ ꯍꯨꯏ ꯈꯣꯡꯉꯒ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯀꯅꯥ ꯃꯥꯁꯦ ꯄꯨꯡ 3ꯗ ꯍꯜꯂꯛꯑꯦ ꯍꯨꯏ ꯈꯣꯡꯉ ꯍꯜꯂꯛꯑꯦ ꯀꯅꯥꯝ ꯍꯜꯂꯛꯑꯦ ꯑꯣ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯨꯔꯤ ꯃꯥꯜꯂꯦ ꯁꯨꯡꯁꯣꯏꯁꯣꯏꯅ ꯍꯥꯏꯗꯦ ꯑꯇꯣꯞꯄ ꯑꯃꯅ ꯅꯨꯄꯤꯅ ꯉꯁꯥꯏ ꯄꯨꯡ 3 ꯇꯥꯔꯒ ꯑꯩꯁꯨ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯨꯔꯤꯅꯤ ꯍꯥꯏꯅ ꯍꯨꯏ ꯈꯣꯡꯉꯒ ꯂꯝꯄꯥꯛꯇ ꯂꯥꯡꯉ ꯂꯥꯛꯄ ꯃꯇꯝꯗꯤ ꯑꯎꯕ ꯑꯃꯅ ꯍꯩꯁ ꯃꯥꯏ ꯃꯆꯥꯅꯨꯄꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛ ꯄꯨꯡ 3 ꯇꯥꯔꯀꯥꯟꯗ ꯍꯨꯏ ꯈꯣꯡꯉ ꯂꯥꯛꯑꯦ ꯁꯨꯡꯁꯣꯏꯁꯣꯏꯅ ꯍꯥꯏꯒꯅꯤ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯊꯥꯛ ꯃꯥꯟꯅꯔꯦ ꯍꯥꯏꯗꯣꯏꯅꯣ ꯃꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯁꯛ ꯃꯁꯤ ꯅꯥꯖꯤꯔꯅ ꯊꯥꯗꯣꯛꯇꯦ ꯎꯠꯂꯛꯏ ꯃꯤꯌꯥꯝꯗ ꯁꯃꯥꯖꯗ ꯑꯄꯥꯕꯁꯤꯡꯗ ꯃꯁꯤ ꯑꯣꯏꯕ ꯃꯁꯛꯁꯤꯡ ꯑꯁꯤ ꯃꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯔꯛꯏ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯌꯥꯝꯅ ꯐꯖꯕ ꯃꯁꯛ ꯑꯃꯈꯛꯅ ꯃꯥꯒꯤ ꯑꯍꯥꯟꯕꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡ ꯊꯥꯗꯣꯛꯂꯣ ꯏꯃꯥ ꯈꯨꯠꯇꯒꯤ ꯃꯩꯔꯥꯗꯣ ꯍꯥꯏꯕ ꯑꯍꯥꯟꯕꯅꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯗ ꯃꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯋꯥꯖꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗ ꯃꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯏꯕ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯤꯕ ꯑꯗꯨꯒ ꯉꯁꯥꯏ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯌꯦꯛꯅꯕ ꯀꯌꯥꯕ ꯊꯦꯡꯅꯅ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯇꯨꯡ ꯀꯣꯏꯅ ꯄꯨꯟꯁꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯀꯌꯥꯁꯤꯡ ꯑꯁꯦ ꯃꯁꯤ ꯁꯩꯊꯥꯗꯨꯅ ꯏꯔꯛꯄ ꯑꯗꯨꯒꯨꯝꯕ ꯁꯩꯔꯦꯡ ꯑꯃꯈꯛꯅꯤ ꯊꯥꯗꯣꯛꯂꯣ ꯏꯃꯥ ꯈꯨꯠꯇꯒꯤ ꯃꯩꯔꯥ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯈꯣꯡꯗꯥꯏ ꯁꯦꯠꯇꯅ ꯁꯝꯕꯨꯟ ꯆꯦꯠꯅ ꯄꯨꯟꯁꯤꯟꯕꯤꯗꯅ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯔꯒ ꯃꯔꯝꯗꯝꯒꯤꯗꯃꯛꯇ ꯃꯆꯥ ꯃꯁꯨ ꯑꯣꯏꯕ ꯀꯌꯥꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯔꯤꯕ ꯑꯁꯦ ꯃꯁꯤ ꯈꯛꯇꯅ ꯑꯏꯕꯁꯤꯅ ꯄꯦꯜꯂꯛꯇꯦ ꯄꯥꯏꯔꯤꯕ ꯈꯨꯠꯇꯒꯤ ꯑꯣꯏꯔꯤꯕ ꯃꯩꯔꯥꯗꯨ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯩꯔꯥ ꯊꯥꯗꯣꯛꯑꯦ ꯍꯥꯏꯔꯒ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯃꯒꯤ ꯃꯆꯥ ꯃꯁꯨ ꯀꯌꯥꯁꯤꯡ ꯑꯁꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯅꯅꯕꯒꯤꯗꯃꯛ ꯂꯩꯕꯥꯛ ꯑꯁꯤ ꯏꯪꯅ ꯇꯞꯅ ꯂꯩꯕ ꯉꯝꯅꯅꯕꯒꯤꯗꯃꯛ ꯉꯁꯥꯏ ꯈꯨꯠꯇꯒꯤ ꯃꯩꯔꯥꯁꯦ ꯊꯥꯗꯣꯛꯑꯦ ꯍꯥꯏꯔꯒ ꯃꯕꯥꯒꯤ ꯋꯥꯈꯜ ꯇꯥꯍꯜꯂꯣ ꯃꯃꯣꯡ ꯃꯤꯀꯞ ꯊꯣꯛꯍꯜꯂꯣ ꯈ꯭ꯋꯥꯡꯆꯦꯠꯇꯅ ꯁꯦꯠꯆꯤꯜꯂꯣ ꯀꯣꯛꯆꯦꯠꯇꯅ ꯂꯥꯛꯁꯤꯟꯕꯤꯔꯣ ꯀꯥꯎꯔꯕ꯭ꯔꯥ ꯗꯤꯁꯦꯝꯕꯔ 12 ꯁꯤꯟꯕꯤꯔꯣ ꯁꯪꯒꯤꯟꯅ ꯃꯩꯔꯥꯒꯤ ꯃꯍꯨꯠ ꯁꯤꯗ ꯌꯥꯎꯔꯛꯏꯁꯦ ꯊꯧꯅꯥ ꯍꯥꯞꯄꯤꯅꯤꯡ ꯃꯥꯅ ꯍꯥꯞꯅꯤꯡꯉꯛꯏꯕꯁꯦ
ꯆꯨꯝꯅꯒꯤ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯂꯥꯎ ꯈꯨꯝꯗꯅ ꯃꯆꯥꯁꯤꯡꯁꯨ ꯉꯥꯛꯄꯁꯤꯗꯅ ꯂꯝꯗꯝꯁꯤꯗ ꯑꯣꯏꯕ ꯇꯪꯗꯨ ꯂꯩꯇꯥꯕꯗꯨ ꯄꯨꯔꯛꯄ ꯉꯝꯃꯔꯣꯏ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯩꯔꯥꯒꯤ ꯃꯍꯨꯠꯇ ꯁꯪꯒꯦꯡꯅ ꯄꯥꯏꯔꯒꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗ ꯃꯗꯨꯒꯤ ꯑꯣꯏꯕ ꯊꯧꯅꯥ ꯄꯥꯡꯒꯜꯁꯤꯡ ꯑꯗꯨ ꯍꯥꯞꯅꯤꯡꯕꯗꯒꯤ ꯍꯥꯏꯅ ꯃꯥꯅ ꯁꯩꯔꯦꯡ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯄꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯑꯏꯕꯒꯤ ꯌꯦꯅꯤꯡꯊꯥ ꯈꯣꯡꯗꯣꯏꯔꯕ꯭ꯂꯣ ꯅꯥꯊꯩꯈ꯭ꯔꯕ ꯌꯦꯅꯤꯡꯊꯥ ꯍꯥꯏꯕꯁꯤ 134ꯗ ꯌꯥꯎꯔꯤꯕ ꯁꯤꯃ ꯈꯛꯇꯪ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯂꯦꯞꯄ ꯂꯩꯇꯕ ꯃꯇꯝꯁꯤꯒꯤ ꯁꯛꯇꯝ ꯁꯛꯂꯣꯟ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯌꯦꯅꯤꯡꯊꯥꯁꯨ ꯑꯁꯤꯗꯤ ꯑꯍꯣꯡꯕ ꯂꯥꯛꯂꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯍꯟꯗꯛ ꯂꯝꯗꯝꯁꯤꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯗꯨꯒ ꯇꯪꯗꯨ ꯂꯩꯇꯥꯕ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯅꯤꯉꯣꯜ ꯀꯌꯥ ꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯉꯁꯥꯏ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯆꯥꯛꯀꯧꯕ ꯇꯥꯏ ꯍꯪꯖꯕ ꯉꯝꯃꯤꯕ ꯅꯤꯉꯣꯜꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯣ ꯍꯟꯗꯛꯇꯤ ꯀꯧꯈꯤꯗ꯭ꯔꯕꯅꯤ ꯃꯗꯨꯝ ꯍꯥꯏꯅ ꯆꯍꯤ ꯑꯣꯜꯂꯛꯏꯕ ꯀꯨꯝꯒꯤ ꯑꯣꯏꯕ ꯏꯗꯨꯒꯤ ꯈꯣꯡꯆꯠꯇ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕ ꯉꯁꯥꯏ ꯌꯦꯅꯤꯡꯊꯥꯁꯦ ꯉꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯅꯥꯊꯩꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯏꯕꯅ ꯉꯁꯥꯏ ꯁꯩꯔꯦꯡ ꯑꯣꯏꯅ ꯐꯣꯡꯗꯣꯔꯛꯏ ꯑꯗꯨꯒ ꯌꯦꯅꯤꯡꯊꯥ ꯂꯩꯇ꯭ꯔꯕ ꯂꯝꯗꯝ ꯑꯗꯨꯗꯤ ꯂꯩꯔꯤꯕꯒꯤ ꯀꯔꯤ ꯀꯥꯟꯅꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯨ ꯂꯥꯛꯏ ꯑꯗꯨꯅ ꯂꯧꯕꯨꯛ ꯂꯛꯂꯛ ꯆꯠꯂꯕ ꯁꯟ ꯄꯥꯄꯣꯠ ꯀꯣꯏꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒ ꯉꯁꯥꯏ ꯇꯥꯏꯕꯪꯒꯤ ꯑꯣꯏꯕ ꯆꯠꯅ ꯄꯊꯥꯞ ꯀꯌꯥꯁꯤꯡ ꯑꯁꯤꯗꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯃꯑꯣꯡꯗ ꯀꯤꯗꯨꯅ ꯌꯦꯅꯤꯡꯊꯥꯁꯨ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯉꯁꯥꯏ ꯅꯥꯊꯩꯈ꯭ꯔꯕ ꯌꯦꯅꯤꯡꯊꯥ ꯍꯥꯏꯕꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯐꯣꯡꯗꯣꯔꯛꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯑꯩꯈꯣꯏꯅꯁꯨ ꯇꯣꯏꯅ ꯎꯗꯨꯅ ꯂꯩꯔꯕ ꯈ꯭ꯋꯥꯏꯔꯝꯕꯟ ꯕꯖꯥꯔꯗ ꯂꯩꯔꯤꯕ ꯁꯥꯃꯨ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯁꯨꯞꯅꯒꯤ ꯐꯖꯅ ꯁꯥꯃꯨ ꯐꯥꯕꯅꯤ ꯃꯥꯒꯤ ꯑꯣꯏꯕ ꯃꯊꯧꯅꯥ ꯃꯥꯒꯤ ꯑꯣꯏꯕ ꯇꯧꯕ ꯉꯝꯕ ꯀꯌꯥꯁꯤꯡ ꯂꯝꯗꯝ ꯑꯁꯤꯒꯤꯗꯃꯛꯇ ꯃꯥꯅ ꯇꯧꯔꯛꯄ ꯀꯌꯥꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯒꯁꯨ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯉꯁꯥꯏ ꯑꯏꯕ ꯑꯣꯏꯔꯤꯕ ꯅꯥꯖꯤꯔꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯇꯣꯉꯥꯟꯂꯛꯏ ꯃꯥꯅ ꯍꯥꯏꯔꯛꯏ ꯆꯠꯈꯤꯅꯨ ꯉꯥꯏꯈꯣ ꯅꯥꯊꯩꯗꯨꯅ ꯍꯟꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯀꯣ ꯚꯩꯒꯆꯟꯗ꯭ꯔꯒꯤ ꯃꯔꯣꯟ ꯊꯣꯛꯇꯕ ꯁꯥꯃꯨ ꯇꯨꯀꯠꯆꯕꯅ ꯅꯝꯕꯨꯟ ꯇꯨꯔꯦꯜ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯄꯨꯟꯈ꯭ꯔꯦ ꯏꯝꯐꯥꯜ ꯂꯩꯃꯔꯦꯜꯒꯤ ꯃꯌꯥꯏ ꯃꯇꯝ ꯁꯤꯅꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯚꯩꯒꯆꯟꯗ꯭ꯔ ꯀꯨꯟꯗꯅ ꯂꯩꯔꯤꯕ ꯁꯥꯃꯨ ꯐꯥꯕꯒꯤ ꯃꯨꯔꯇꯤ ꯑꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯌꯥꯝꯅ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯂꯧꯖꯔꯒꯁꯨ ꯉꯁꯥꯏ ꯑꯏꯕ ꯑꯣꯏꯔꯤꯕ ꯀꯕꯤ ꯑꯃꯒꯤ ꯃꯤꯠꯌꯦꯡ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗꯗꯤ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯂꯥꯛꯏ ꯀꯨꯟꯗꯅ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯦ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯑꯊꯤꯕ ꯃꯁꯛꯁꯤꯡ ꯑꯁꯤ ꯌꯦꯡꯅꯤꯡꯗꯅ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅ ꯀꯕꯤ ꯀꯜꯄꯅꯥ ꯇꯧꯔꯛꯏ ꯃꯁꯤꯃꯛ ꯅꯥꯖꯤꯔꯒꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯃꯤꯠꯌꯦꯡꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯌꯦꯅꯤꯡꯊꯥꯅ ꯂꯥꯛꯇꯕꯁꯤꯗ ꯑꯃꯨꯛꯁꯨ ꯋꯥꯔꯧꯗꯨꯅ ꯍꯥꯏꯔꯛꯏ ꯀꯤꯕꯅ ꯅꯪꯅ ꯇꯥꯏꯕꯪ ꯄꯥꯟꯕꯁꯦ ꯅꯨꯡꯁꯤ ꯌꯥꯎꯗꯦ ꯈꯟꯕꯗ ꯑꯃꯨꯛꯇꯒꯤ ꯂꯥꯛꯄ ꯍꯅꯣ ꯆꯣꯡꯕ ꯃꯇꯝꯗ ꯂꯥꯛꯂꯔꯣꯏ ꯑꯩ ꯋꯥꯔꯤ ꯅꯍꯣꯔꯆꯅꯨ ꯃꯥꯂꯦꯝꯗ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯈꯤꯗꯨꯅ ꯂꯥꯛꯈꯤ ꯍꯥꯏꯅ ꯃꯣꯜꯂꯒ ꯀꯟꯕ ꯀꯨꯃꯣꯟ ꯌꯦꯅꯤꯡꯊꯥꯅ ꯅꯥꯊꯩꯗꯨꯅ ꯆꯠꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯀꯨꯃꯣꯟ ꯑꯃꯈꯛ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯛꯈꯤ ꯍꯥꯏꯕꯗꯣ ꯂꯩꯍꯧꯔꯆꯅꯨ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯃꯥꯒꯤ ꯁꯩꯔꯣꯜ ꯃꯥꯒꯤ ꯃꯄꯨꯡꯗꯣ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯉꯁꯥꯏ ꯅꯥꯊꯩꯈ꯭ꯔꯕ ꯌꯦꯅꯤꯡꯊꯥ ꯍꯥꯏꯕꯁꯤꯗ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯐꯣꯡꯗꯣꯛꯄ ꯑꯗꯨꯒꯨꯝꯕ ꯁꯩꯔꯦꯡ ꯑꯣꯏꯔꯛꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕ ꯁꯩꯔꯦꯡꯁꯤꯡ ꯌꯥꯎꯔꯒꯁꯨ ꯉꯁꯥꯏ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯂꯛꯅ ꯀꯔꯦꯝꯅꯕꯒꯤ ꯑꯣꯏꯕ ꯈꯨꯏ ꯑꯃꯈꯛꯇꯪꯒ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯉꯁꯥꯏ ꯑꯆꯧꯕꯅ ꯃꯆꯥꯕꯨ ꯅꯝꯍꯠꯄꯤꯕ ꯑꯆꯧꯕꯅ ꯄꯨꯕꯅ ꯀꯩꯁꯨ ꯍꯥꯏꯗꯕ ꯃꯈꯥ ꯇꯥꯕ ꯃꯆꯥꯅ ꯄꯨꯕꯅ ꯇꯪꯗꯤ ꯐꯪꯕ ꯑꯗꯨꯒꯨꯝꯕ ꯆꯠꯅꯕꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤ ꯑꯗꯨꯅ ꯃꯁꯤꯗ ꯗꯟꯗꯤ ꯄꯤꯕ ꯈꯔꯅ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯃꯁꯤ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯁꯛꯂꯣꯟ ꯃꯔꯛꯁꯤꯗ ꯅꯠꯇ꯭ꯔꯒꯁꯨ ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯨꯟꯅꯥꯏ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯃꯥꯅ ꯂꯪꯅꯔꯛꯏ ꯃꯥꯅ ꯐꯣꯡꯗꯣꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯆꯥ ꯃꯁꯨ ꯅꯠꯇ꯭ꯔꯒ ꯃꯄꯨꯔꯣꯏꯕ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯈꯣꯠꯄꯗꯗꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯒ ꯎꯄꯥꯏꯒꯗꯤ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯗꯟꯗꯤꯗꯨ ꯄꯤꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯆꯧ ꯃꯆꯥ ꯌꯦꯡꯕꯒꯤ ꯃꯥꯒꯤ ꯃꯤ ꯈꯟꯗꯣꯛ ꯈꯟꯖꯤꯟ ꯇꯧꯔꯛꯄꯒꯤ ꯑꯗꯨꯝꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯂꯩ ꯍꯥꯏꯅ ꯄꯨꯊꯣꯔꯛꯄ ꯀꯥꯟꯅꯔꯔꯣꯏ ꯂꯣꯠꯁꯤꯟꯕꯅ ꯍꯥꯏꯕꯁꯤꯗ ꯐꯣꯡꯗꯣꯔꯛꯏ ꯃꯁꯤꯗ ꯅꯥꯖꯤꯔꯅ ꯍꯥꯏꯔꯛꯄꯗ
ꯃꯩꯔꯥꯒꯤ ꯀꯦꯔꯣꯁꯤꯟ ꯄꯥꯝꯗ꯭ꯔꯥ ꯄꯨꯊꯣꯔꯛꯎ ꯂꯣꯏꯅ ꯅꯈꯣꯏꯒꯤ ꯑꯔꯣꯟꯕꯁꯤꯡ ꯑꯗꯨ ꯀꯥꯟꯅꯔꯣꯏ ꯂꯣꯠꯁꯤꯟꯕꯅ ꯅꯪꯒꯤ ꯅꯁꯥꯒꯤꯅ ꯁꯨꯃꯥꯡ ꯁꯤꯠꯇꯅ ꯃꯤꯒꯤ ꯁꯨꯃꯥꯡ ꯁꯤꯠꯇꯅ ꯅꯪꯒꯤ ꯑꯃꯣꯠꯄ ꯄꯣꯛꯄ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯃꯣꯠꯄꯗꯤ ꯂꯣꯠꯁꯤꯟꯕ ꯏꯁꯥꯒꯤ ꯑꯣꯏꯕ ꯐꯠꯇꯕꯗꯤ ꯈꯨꯝꯖꯤꯟꯗꯨꯅ ꯊꯝꯕ ꯃꯤꯒꯤꯅ ꯆꯤꯡꯊꯣꯛ ꯆꯨꯝꯊꯣꯛꯇꯅ ꯈꯖꯤꯛꯇꯪ ꯎꯕꯗ ꯑꯩꯈꯣꯏ ꯃꯔꯨ ꯃꯔꯥꯡ ꯊꯥꯞꯆꯤꯟꯗꯅ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅ ꯍꯣꯠꯅꯕ ꯑꯗꯨꯅ ꯈꯨꯏ ꯀꯌꯥꯁꯤꯡ ꯑꯁꯦ ꯅꯥꯖꯤꯒꯤ ꯈꯨꯏꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩ ꯃꯁꯤ ꯑꯏꯕꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯄꯥꯝꯂꯛꯇꯦ ꯃꯥꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯃꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯃꯐꯝꯗꯣ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯁꯃꯥꯖꯒꯤ ꯑꯣꯏꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥꯁꯤꯡ ꯑꯁꯦ ꯊꯤꯟꯗꯨꯅ ꯇꯥꯛꯂꯛꯄ ꯑꯗꯨꯒ ꯅꯥꯖꯤꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯈꯨꯐꯝꯗꯨꯅꯤ ꯑꯗꯨꯒ ꯄꯨꯟꯁꯤꯒꯤ ꯇꯧꯒꯗꯧꯕ ꯅꯨꯄꯤꯁꯨ ꯑꯣꯏꯕꯤꯁꯤꯡꯅ ꯇꯧꯒꯗꯕ ꯀꯌꯥ ꯑꯃꯁꯨ ꯃꯥꯒꯤ ꯁꯩꯔꯦꯡ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯄꯨꯡ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄ ꯑꯗꯨꯃꯛ ꯊꯦꯡꯅꯩ ꯑꯗꯨꯒ ꯆꯥꯎꯈꯠꯄꯒꯤ ꯂꯝꯖꯦꯜꯗ ꯏꯔꯝꯗꯝꯁꯦ ꯌꯥꯎꯔꯕꯁꯨ ꯉꯁꯤꯒꯤ ꯆꯥꯎꯈꯠꯄꯒꯤ ꯂꯝꯖꯦꯜꯗ ꯌꯥꯎꯔꯛꯂꯤꯕ ꯑꯩꯈꯣꯏꯅ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯗ ꯀꯔꯤ ꯊꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯈꯪꯍꯧꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯈꯨꯟꯅꯥꯏ ꯑꯁꯦ ꯃꯨꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅꯒꯤ ꯄꯥꯏꯖꯕ ꯀꯌꯥ ꯑꯃꯁꯨ ꯃꯥꯒꯤ ꯁꯩꯔꯦꯡꯁꯤꯗ ꯐꯣꯡꯗꯣꯛꯏ ꯑꯩꯈꯣꯏ ꯇ꯭ꯔꯦꯟ ꯂꯥꯛꯂꯤ ꯃꯅꯤꯄꯨꯔ ꯌꯧꯔꯛꯂꯅꯤ ꯈꯣꯡꯁꯥꯡ ꯌꯧꯔꯛꯂꯤ ꯈꯣꯡꯁꯥꯡꯗꯒꯤ ꯇꯣꯉꯥꯟ ꯅꯥꯀꯟꯗ ꯆꯠꯈ꯭ꯔꯦ ꯇ꯭ꯔꯦꯟ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯄꯒꯤ ꯃꯉꯥꯜ ꯅꯠꯇ꯭ꯔꯒ ꯂꯂꯣꯟꯒꯤ ꯑꯣꯏꯕ ꯀꯌꯥꯁꯦ ꯆꯥꯎꯈꯠꯂꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯂꯩꯔꯒꯁꯨ ꯃꯗꯨꯅ ꯇꯨꯡꯗ ꯊꯣꯔꯛꯀꯗꯕ ꯑꯀꯥꯏꯕ ꯀꯌꯥꯁꯤꯡ ꯑꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯈꯪꯊꯔꯕꯁꯨ ꯂꯩꯇꯦ ꯉꯁꯥꯏ ꯇ꯭ꯔꯦꯟ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯚꯤꯈ꯭ꯌꯥ ꯅꯤꯕꯒꯤ ꯆꯠꯅꯕꯤ ꯂꯩꯇꯕ ꯅꯤꯔꯒ ꯍꯤꯡꯕꯒꯤ ꯆꯠꯅꯕꯤ ꯂꯩꯇꯕ ꯂꯝꯗꯝ ꯑꯁꯤꯗ ꯉꯁꯥꯏ ꯇ꯭ꯔꯦꯟꯁꯤꯅ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯦ ꯚꯤꯈ꯭ꯌꯥ ꯅꯤꯕꯅ ꯄꯤꯛ ꯊꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯅꯥꯅꯁꯨ ꯃꯁꯤ ꯈꯜꯂꯨꯗꯦ ꯑꯗꯨ ꯑꯏꯕꯗꯅꯗꯤ ꯃꯁꯦ ꯂꯦꯡꯅ ꯊꯥꯗꯣꯛꯇꯦ ꯎꯁꯤꯟꯕ ꯉꯝꯃꯤ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯇꯨꯡꯗ ꯀꯔꯤ ꯊꯣꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥꯁꯤꯡ ꯑꯗꯣ ꯃꯁꯤꯗ ꯑꯍꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯍꯥꯏꯕ ꯁꯩꯔꯦꯡ ꯑꯁꯤꯗ ꯌꯥꯝꯅ ꯐꯖꯅ ꯐꯣꯡꯗꯣꯛꯏ ꯑꯗꯨꯅ ꯁꯤꯗ ꯃꯥꯅ ꯐꯣꯡꯗꯣꯛꯏꯕꯁꯤ ꯁꯤꯗ ꯃꯇꯦꯛ ꯈꯤꯇꯪ ꯑꯩ ꯄꯨꯈꯠꯆꯒꯦ ꯃꯨꯟꯈ꯭ꯔꯒꯅꯤ ꯑꯩꯈꯣꯏꯒꯤ ꯆꯈꯥꯎ ꯀꯣꯠꯈ꯭ꯔꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯎꯔꯤꯉꯩꯗ ꯇꯔꯥ ꯃꯨꯜꯂꯧꯕꯁꯤ ꯂꯣꯏꯅ ꯃꯈꯣꯏꯅ ꯌꯣꯝꯂꯤꯕ ꯄꯣꯠꯌꯣꯝꯁꯤ ꯃꯈꯣꯏꯅ ꯂꯥꯛꯀꯗꯕ ꯃꯈꯣꯏꯁꯤ ꯃꯈꯣꯏꯅ ꯌꯣꯝꯁꯤꯟꯗꯨꯅ ꯄꯨꯒꯗꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯗꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯇꯨꯡꯒꯤ ꯑꯣꯏꯕ ꯇꯨꯡꯂꯝꯆꯠꯇ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯂꯩꯍꯧꯔꯤꯕ ꯖꯦꯅꯦꯔꯦꯁꯟ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯕ ꯃꯅꯤꯡ ꯇꯝꯅ ꯍꯤꯡꯕ ꯉꯝꯖꯅꯕ ꯃꯈꯣꯏ ꯑꯣꯏꯕ ꯉꯝꯅꯅꯕ ꯌꯣꯝꯂꯤꯕ ꯄꯣꯠꯌꯣꯝꯁꯦ ꯑꯩꯈꯣꯏ ꯅꯝꯗꯨꯅ ꯄꯣꯛꯁꯦ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯋꯥꯈꯜꯅꯤ ꯃꯁꯤ ꯃꯥꯒꯤ ꯁꯩꯔꯦꯡꯗ ꯄꯨꯈꯠꯂꯛꯄꯅꯤ ꯑꯗꯨ ꯌꯥꯝ ꯁꯥꯡꯅꯗꯤ ꯉꯥꯡꯖꯔꯔꯣꯏ ꯑꯗꯨꯒ ꯑꯩ ꯂꯣꯏꯁꯤꯟꯅꯕꯁꯨ ꯍꯣꯠꯅꯖꯒꯦ ꯏꯟꯊꯝꯊꯥꯒꯤ ꯃꯇꯝꯅꯤꯅ ꯑꯣꯖꯥ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯅꯥꯖꯤꯛ ꯃꯅꯤꯄꯨꯔꯤ ꯁꯩꯔꯦꯡꯒꯤ ꯂꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯈꯨꯗꯣꯜ ꯇꯝꯂꯕ ꯃꯤꯁꯛ ꯀꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯊꯪ ꯇꯥꯔꯛꯄꯗꯁꯨ ꯃꯥꯒꯤ ꯃꯄꯨꯡ ꯐꯥꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃꯁꯨ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯕ ꯊꯝꯖꯔꯤ ꯃꯥꯒꯤ ꯂꯣꯟ ꯃꯐꯝꯗꯣ ꯆꯝꯅ ꯏꯃꯦꯖꯔꯤ ꯁꯤꯝꯕꯣꯜ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯍꯥꯞꯇꯅ ꯈꯣꯠꯇꯅ ꯄꯨꯊꯣꯔꯛꯄ ꯑꯗꯨꯝꯃꯛ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯆꯝꯕ ꯂꯣꯟꯒꯤ ꯐꯖꯕ ꯃꯁꯛ ꯑꯃꯗꯤ ꯃꯥꯒꯤ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯍꯥꯏꯅꯤꯡꯂꯤꯕ ꯐꯣꯡꯗꯣꯛꯂꯤꯕ ꯀꯌꯥꯁꯤꯡ ꯑꯗꯨꯗꯤ ꯄꯥꯔꯤꯕ ꯅꯠꯇ꯭ꯔꯒ ꯇꯥꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯊꯃꯣꯏꯗꯗꯤ ꯄꯥꯜꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯃ ꯑꯩꯅ ꯊꯝꯖꯔꯤ ꯁꯩꯔꯦꯡ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯏꯃꯦꯖꯔꯤ ꯁꯤꯝꯕꯣꯜ ꯃꯦꯇꯥꯐꯔ ꯍꯥꯞꯄꯒ ꯍꯦꯟꯅ ꯐꯖꯕ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯁꯩꯔꯦꯡꯅꯤ ꯍꯥꯏꯕꯗꯤ ꯉꯝꯖꯗꯦ ꯃꯗꯨꯒꯤ ꯑꯏꯕꯁꯤꯡ ꯑꯗꯨꯒꯤ ꯍꯩꯁꯤꯡꯕꯒꯤ ꯃꯈꯥ ꯄꯣꯟꯒꯅꯤ ꯁꯩꯔꯦꯡ ꯍꯥꯏꯕꯁꯤ ꯑꯏꯕꯗꯨꯒꯤ ꯊꯃꯣꯏꯅꯨꯡꯗ ꯐꯥꯎꯔꯤꯕ ꯏꯊꯤꯜ ꯃꯗꯨꯅ ꯄꯥꯔꯤꯕ ꯅꯠꯇ꯭ꯔꯒ ꯇꯥꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯍꯟꯕ ꯉꯝꯕꯗꯣ ꯃꯗꯨꯅ ꯑꯁꯦꯡꯕ ꯁꯩꯔꯦꯡꯒꯤ ꯃꯁꯛꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯃꯁꯤ ꯍꯥꯏꯔꯒ ꯅꯥꯖꯤꯕꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯊꯧꯖꯥꯜ ꯄꯤꯅꯕꯤꯌꯨ ꯃꯊꯪꯒꯤ ꯂꯥꯏꯔꯤꯛ ꯃꯄꯨꯡ ꯐꯥꯅ ꯐꯣꯡꯕ ꯉꯝꯅꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯍꯥꯞꯄꯤꯌꯨ ꯑꯩ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯗꯥꯛꯇꯔ ꯅꯦꯄ꯭ꯔꯃꯌꯥ ꯉꯁꯤ ꯑꯈꯟꯅꯕ ꯂꯦꯡꯕꯤꯔꯛꯄ ꯑꯁꯤ ꯐꯣꯡꯖꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯃꯆꯥ ꯈꯥꯏꯅ ꯐꯖꯈ꯭ꯔꯕ ꯋꯥꯐꯝ ꯀꯌా ꯐꯣꯡꯗꯣꯛꯄꯤꯔꯝꯕ ꯊꯧꯔꯝꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯃꯊꯪ ꯉꯁꯤꯒꯤ ꯑꯊꯣꯏꯕ ꯂꯦꯡꯕꯤꯔꯛꯄꯒꯤ ꯃꯐꯝꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯈꯨꯔꯨꯝꯖꯔꯤꯕ ꯑꯣꯖꯥ ꯗꯥꯛꯇꯔ ꯁꯒꯣꯜꯁꯝ ꯂꯟꯆꯦꯟꯕ ꯃꯤꯇꯩ ꯄ꯭ꯔꯣꯐꯦꯁꯔ DM ꯌꯨꯅꯤꯚꯔꯁꯤꯇꯤꯕꯨ ꯑꯊꯣꯏꯕ ꯂꯦꯡꯕꯤꯔꯛꯄꯒꯤ ꯋꯥꯔꯣꯜ ꯊꯝꯕꯤꯔꯅꯕ ꯅꯧꯂꯨꯛꯅ ꯍꯪꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯁꯤ ꯃꯅꯤꯄꯨꯔꯤ ꯁꯣꯁꯥꯏꯇꯤꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ
ꯅꯨꯃꯤꯠꯁꯤꯗ ꯇꯔꯥꯝ ꯑꯣꯛꯄꯒꯤꯁꯨꯅꯤ ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯊꯧꯔꯝ ꯑꯁꯤꯒꯤ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯅ ꯇꯥꯡꯕꯟ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯃꯥꯊꯦꯝ ꯀꯤꯔꯟ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯈꯟꯅꯕ ꯂꯦꯡꯕꯤꯔꯛꯄꯒꯤ ꯐꯝꯐꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯌꯥꯅꯦꯄ꯭ꯔꯝ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯤ ꯇ꯭ꯔꯤ ꯁꯣꯁꯥꯏꯇꯤꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯤꯡ ꯑꯩꯒꯥ ꯄ꯭ꯔꯂꯥꯗ ꯑꯣꯖꯥ ꯑꯦꯀꯥꯁꯤꯅꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯐꯪꯂꯕ ꯇꯥꯃꯣ ꯕꯤꯔꯦꯟ ꯊꯥꯡꯅ ꯂꯦꯡꯁꯤꯟꯕꯤꯔꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯂꯩꯔꯤ ꯑꯩ ꯃꯌꯥꯝ ꯁꯨꯞꯅ ꯇꯥꯏꯅ ꯑꯗꯨꯝ ꯈꯨꯔꯨꯝꯖꯒꯦ ꯉꯁꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯔꯤꯗꯤ ꯃꯅꯤꯄꯨꯔꯤ ꯇ꯭ꯔꯤ ꯁꯣꯁꯥꯏꯇꯤꯁꯤꯅ ꯃꯌꯥꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝꯅ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯨꯞ ꯀꯌꯥꯅ ꯑꯐꯕ ꯂꯥꯏꯔꯤꯛ ꯏꯕ ꯑꯏꯕꯅꯤ ꯍꯥꯏꯅ ꯈꯟꯗꯅ ꯃꯅꯥ ꯄꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤ ꯁꯣꯁꯥꯏꯇꯤꯗ ꯌꯥꯎꯕ ꯃꯣꯏꯕꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯣꯛꯄ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯕꯗ ꯃꯁꯤ ꯅꯨꯡꯉꯥꯏ ꯃꯔꯝꯗꯤ ꯌꯨꯝꯒꯤ ꯃꯤꯅ ꯈꯪꯕꯤꯗꯕ ꯁꯤꯃꯨꯛ ꯑꯋꯥꯕꯗꯤ ꯑꯅꯤ ꯁꯨꯗꯦ ꯂꯝꯗ ꯐꯥꯎꯕꯁꯨ ꯌꯨꯝꯗ ꯀꯣꯔꯣꯛ ꯇꯥꯕꯁꯦ ꯃꯁꯤꯒꯤ ꯑꯋꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯁꯨ ꯌꯨꯝꯒꯤ ꯃꯤꯗꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯁꯤꯒꯨꯝꯕ ꯌꯥꯎꯔꯤꯅꯦ ꯀꯥꯏꯁꯤ ꯃꯁꯥꯗꯒ ꯐꯥꯎꯔꯛꯄ ꯑꯗꯒꯤꯗꯤ ꯃꯌꯥꯝꯗꯒꯁꯨ ꯋꯥꯔꯤ ꯁꯥꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯁꯤꯒꯤ ꯊꯕꯛꯁꯤꯃ ꯇꯧꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯇ꯭ꯔꯤ ꯁꯣꯁꯥꯏꯇꯤꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯊꯕꯛ ꯄꯨꯔꯤꯕ ꯁꯤꯡꯕꯨ ꯑꯩ ꯊꯣꯏꯗꯣꯛꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯗ ꯅꯥꯖꯤꯔꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯒꯠꯅꯤꯡꯉꯤꯁꯤ ꯃꯁꯛꯇꯤ ꯑꯩ ꯈꯪꯗꯦ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯅꯨꯄꯤ ꯃꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯅ ꯇꯥꯏ ꯀꯅꯥꯅꯣꯁꯨ ꯈꯪꯗꯦ ꯑꯗꯣ ꯃꯥꯁꯤ ꯃꯁꯛ ꯎꯗ꯭ꯔꯕꯁꯨ ꯑꯩ ꯃꯥꯕꯨ ꯊꯥꯒꯠꯂꯤ ꯃꯔꯝꯗꯤ ꯃꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯍꯦꯛ ꯃꯌꯥꯗ꯭ꯔꯒꯗꯤ ꯃꯥ ꯐꯣꯡꯕ ꯉꯝꯕꯩ ꯋꯥ ꯂꯩꯇꯦ ꯃꯔꯝꯗꯤ ꯃꯁꯤ ꯂꯨꯄꯥ 10 ꯆꯪꯕ ꯄꯣꯠ ꯅꯠꯇꯦ 10 ꯆꯪꯕ ꯄꯣꯠ ꯅꯠꯇꯦ ꯂꯥꯏꯔꯤꯛꯁꯤꯃ ꯐꯣꯡꯅꯕ ꯍꯣꯠꯅꯕꯗ ꯂꯃꯥꯏ 100 ꯀꯩꯅꯣ ꯄꯥꯟꯕꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 50,000ꯗꯤ ꯁꯣꯏꯗꯅ ꯆꯪꯒꯅꯦꯕ ꯃꯁꯤ ꯐꯤꯃꯛꯇ ꯂꯩꯔꯁꯨ ꯁꯅꯥꯃꯛꯇ ꯁꯥꯟꯁꯨ ꯐꯅꯌꯥꯝ ꯌꯥꯝꯅꯦꯕ ꯑꯗꯨ ꯇꯣꯛꯇꯅ ꯂꯩꯕꯤꯕꯗꯤ ꯑꯣꯏꯁꯅꯨꯀꯣ ꯁꯩꯔꯦꯡꯅꯤꯅ ꯀꯌꯥ ꯃꯥꯟꯗꯦ ꯁꯩꯔꯦꯡꯁꯤ ꯃꯤꯅ ꯀꯌꯥ ꯂꯩꯕꯤꯗꯦꯕ ꯑꯗꯨꯅ ꯄꯣꯠꯁꯤꯠꯁꯨ ꯏꯐ ꯐꯔꯣꯏꯗꯕ ꯍꯟꯖꯤꯜꯂꯛꯄꯁꯨ ꯍꯟꯖꯤꯜꯂꯔꯣꯏꯗꯕ ꯂꯧꯁꯤꯟꯇ ꯈꯖꯅꯥ ꯊꯤꯕ ꯍꯥꯏꯗꯣ ꯃꯗꯨꯒꯨꯝꯕꯒꯤ ꯇꯥꯏꯞꯅꯤ ꯁꯩꯔꯦꯡꯁꯦ ꯄꯥꯝꯖꯕꯒꯤ ꯐꯣꯡꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯈꯜꯂꯒꯗꯤ ꯐꯣꯡꯗꯣꯛꯑꯣ ꯀꯥꯏꯅ ꯊꯧꯅꯥ ꯄꯤꯔꯤꯁꯤ ꯃꯁꯤ ꯌꯥꯝ ꯐꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯇꯨꯡ ꯀꯣꯏꯅ ꯊꯧꯅꯥ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯅ ꯃꯥꯅ ꯍꯦꯛ ꯊꯧꯅꯥ ꯄꯤꯔꯤꯈꯩꯗꯤ ꯃꯥꯁꯤ ꯁꯨꯝ ꯋꯥꯡꯕ ꯁꯨꯝ ꯆꯥꯎꯕ ꯍꯦꯜꯂꯛꯀꯅꯤ ꯃꯔꯝꯗꯤ ꯕꯣꯟꯁꯤ ꯅꯨꯡꯁꯤꯠ ꯍꯥꯟꯗ꯭ꯔꯒꯗꯤ ꯆꯥꯎꯔꯛꯇꯦꯕ ꯑꯗꯨ ꯃꯥꯅ ꯅꯨꯄꯤꯗꯨꯁꯨ ꯄꯝꯒꯤ ꯃꯑꯣꯡ ꯁꯨꯝ ꯍꯥꯟꯖꯤꯟꯕ ꯃꯥ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄ ꯑꯗꯩꯗꯤ ꯃꯥꯗꯤ ꯄꯥꯏꯔꯛꯀꯗꯣꯏꯅꯤ ꯒ꯭ꯌꯥꯁ ꯕꯣꯟ ꯑꯣꯏꯅ ꯑꯗꯨ ꯑꯣꯏꯁꯅꯨ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯅꯥꯖꯤꯔꯒꯤ ꯂꯣꯏꯅꯕꯤ ꯏꯕꯦꯝꯃꯗꯣ ꯃꯍꯥꯛꯄꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯇ꯭ꯔꯤ ꯁꯣꯁꯥꯏꯇꯤꯗ ꯑꯩꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯣꯏꯔꯝꯒꯅꯦꯅ ꯈꯜꯂꯤ ꯀꯨꯏꯁꯨ ꯌꯥꯝ ꯀꯨꯏꯈ꯭ꯔꯦ ꯄ꯭ꯔꯁꯤꯗꯦꯟ ꯀꯌꯥꯁꯨ ꯑꯣꯏꯈ꯭ꯔꯦ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯌꯥ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯀꯔꯝꯕ ꯇꯥꯡꯅꯣ ꯈꯪꯗꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤ ꯁꯣꯁꯥꯏꯇꯤꯒꯤ ꯂꯥꯏꯠ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯀꯨꯟꯖꯔꯥꯅꯤ ꯃꯥꯅ ꯑꯦꯝꯃꯤ ꯃꯅꯥꯜ ꯂꯩꯅ ꯑꯃ ꯄꯨꯔꯛꯑꯦ ꯑꯦꯝꯃꯤ ꯃꯅꯥꯜꯁꯤ ꯄꯨꯔꯛꯄꯗꯒꯤ ꯑꯦꯝꯃꯤ ꯃꯅꯥꯜꯁꯤ ꯈꯪꯅꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯃꯥꯁꯨ ꯁꯩꯔꯦꯡꯒ ꯇꯧꯔ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯇ꯭ꯔꯤ ꯁꯣꯁꯥꯏꯇꯤꯗ ꯇꯧꯔꯝꯃꯦ ꯑꯗꯒꯤꯗꯤ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄा ꯑꯍꯟꯒ ꯅꯥꯖꯤꯔ ꯍꯣꯏꯒ ꯃꯣꯏ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯩ ꯃꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄा ꯑꯍꯟꯗꯨ ꯇꯧꯔꯛꯇꯅ ꯄꯨꯔꯛꯇꯅ ꯁꯤ ꯀꯩꯅꯣꯁꯤ ꯅꯥꯖꯤꯔꯁꯤ ꯑꯩꯈꯣꯏꯗ ꯂꯥꯛꯇꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯀꯥꯟꯗ
ꯑꯩꯅ ꯏꯕ ꯐꯣꯔꯋꯥꯔꯗꯤꯡꯁꯤ ꯂꯧꯕꯗ ꯑꯦꯃꯤ ꯃꯅꯥꯟꯁꯤ ꯑꯣꯏꯅ ꯂꯥꯛꯄ ꯑꯩꯅ ꯎꯒꯦꯒꯨꯝꯁꯨ ꯇꯧꯔꯦꯁꯨ ꯈꯟꯕ ꯀꯧꯕꯁꯨ ꯉꯝꯗ꯭ꯔꯕ ꯆꯍꯤ 20-30ꯐꯥꯎꯗ ꯒꯦꯞ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅ ꯈꯪꯗ꯭ꯔꯦꯕ ꯃꯗꯩꯗꯤ ꯃꯥꯅ ꯑꯣꯖꯥ ꯑꯩ ꯈꯪꯕꯤꯗ꯭ꯔꯕ ꯍꯥꯏꯅ ꯇꯧꯔꯣ ꯑꯩ ꯃꯅꯥꯅꯤꯅꯤ ꯍꯥꯏꯅ ꯇꯧꯔꯣ ꯅꯪ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ ꯇꯧꯔꯣ ꯑꯩꯒꯤ ꯍꯦꯛ ꯏꯅꯥꯎ ꯅꯨꯄꯥꯅꯦꯅ ꯃꯥ ꯍꯥꯏꯔꯛꯄꯅꯦꯕ ꯃꯗꯩꯗꯤ ꯃꯣꯏꯁꯤꯗꯤ ꯁꯩꯔꯦꯡꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯃꯥꯜꯂꯦꯅ ꯑꯩ ꯈꯜꯂꯦ ꯑꯗꯨꯗꯒꯤꯗꯤ ꯄꯥꯎꯁꯦ ꯃꯊꯪ ꯁꯨꯝ ꯇꯥꯏ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯨꯝ ꯇꯧꯔꯀꯥꯟꯗ ꯃꯣꯏꯒꯤ ꯏꯕꯦꯝꯃꯁꯨ MA ꯏꯀꯣꯅꯣꯃꯤꯛꯁ ꯀꯨꯝꯕ ꯑꯣꯏꯕ ꯌꯥꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯊꯕꯛ ꯑꯁꯤ ꯇꯧꯕꯅꯤ ꯍꯥꯏ ꯇꯥꯏ ꯄꯥꯡꯒꯜꯁꯤꯡꯒꯤ ꯃꯔꯛꯇ ꯄꯩꯁꯥ ꯄꯥꯏꯕꯗꯤ ꯌꯥꯝ ꯂꯩ ꯂꯥꯏꯔꯤꯛ ꯍꯩꯕꯁꯤ ꯃꯁꯤꯡ ꯈꯖꯤꯛꯇꯪ ꯋꯥꯠꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯌꯥꯝ ꯍꯦꯟꯅ ꯌꯥꯝ ꯍꯩꯕ ꯌꯥꯝ ꯂꯩ ꯑꯣꯖꯥ ꯈꯥꯂꯤ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯑꯣꯖꯥ ꯇꯣꯉꯥꯟꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯔꯝꯕꯒ ꯌꯥꯝ ꯂꯩ ꯂꯥꯏꯔꯤꯛ ꯍꯩꯕꯁꯨ ꯂꯩ ꯃꯁꯤꯡ ꯌꯥꯝꯗꯕ ꯑꯗꯨ ꯈꯛꯇꯪ ꯄꯨꯔꯛꯏꯁꯦ ꯃꯁꯤ ꯊꯥ ꯊꯣꯛꯄꯅꯤ ꯅꯨꯃꯤꯠ ꯊꯣꯛꯄꯅꯤꯅ ꯂꯧꯖꯩ ꯈꯔꯒ ꯍꯦꯟꯅ ꯌꯥꯝꯍꯟꯅꯤꯡꯉꯤ ꯉꯁꯥꯏ ꯑꯣꯖꯥ ꯃꯌꯥꯝ ꯃꯥꯡꯗ ꯊꯝꯕ ꯋꯥꯐꯝꯗꯨꯅꯤ ꯑꯏꯕꯗꯁꯨ ꯈꯨꯔꯤꯔꯣꯜꯒꯤ ꯊꯕꯛ ꯇꯧꯔꯛꯄꯗꯁꯨ ꯃꯁꯤꯡꯁꯦ ꯋꯥꯠꯂꯦ ꯃꯥꯅ ꯑꯣꯖꯥ ꯑꯃ ꯂꯩꯁꯤꯟꯕꯤꯔꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯖꯥ ꯑꯩ ꯃꯔꯨꯞ ꯀꯌꯥꯝꯅꯗꯤꯟ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯄꯥꯡꯒꯜꯁꯤꯡꯅ ꯃꯤꯇꯩ ꯄꯥꯡꯒꯜꯁꯤꯡꯅ ꯏꯕ ꯃꯌꯥꯝ ꯑꯃ ꯐꯣꯡꯉꯤ ꯐꯖꯕꯁꯨ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯋꯦ ꯑꯗꯣ ꯏꯄꯦꯟꯗꯕ ꯋꯥꯠꯄ ꯀꯧꯕꯗꯧꯅ ꯊꯃꯣꯏꯁꯤꯗ ꯑꯗꯨꯝ ꯐꯥꯎꯗꯅ ꯂꯥꯛꯑꯦ ꯑꯗꯨ ꯉꯁꯤꯗꯤ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯅꯖꯤꯔ ꯑꯍꯃꯗꯅ ꯃꯥꯒꯤ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯉꯛꯇꯅ ꯇꯧꯔꯛꯄꯁꯦ ꯃꯥ ꯌꯥꯝ ꯐꯩ ꯈꯜꯂꯤ ꯏꯔꯤꯕ ꯈꯔꯁꯤꯁꯨ ꯑꯉꯥꯡꯗꯤ ꯅꯤꯡꯊꯥꯗꯒꯤ ꯈꯪꯉꯤ ꯍꯥꯏꯕꯗꯨꯅꯤ ꯑꯍꯥꯟꯕ ꯏꯔꯛꯄꯁꯤꯗ ꯃꯁꯤꯗꯤ ꯈꯔ ꯌꯥꯒꯗꯧꯕ ꯄꯣꯠ ꯈꯔ ꯌꯥꯎꯔꯤꯅꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯥꯒꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛꯁꯤ ꯄꯥꯕꯗ ꯑꯩꯉꯣꯟꯗ ꯐꯥꯎꯏ ꯃꯔꯝꯗꯤ ꯁꯩꯔꯦꯡ ꯌꯥꯝ ꯐꯣꯡꯉꯤ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯐꯣꯡꯉꯤ ꯁꯩꯔꯦꯡ ꯄꯥꯕꯗꯤ ꯐꯪꯗꯦ ꯁꯩꯔꯦꯡꯅꯤ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛ ꯌꯥꯝ ꯐꯣꯡꯉꯤ ꯅꯨꯡꯁꯤꯕꯤꯗꯅ ꯃꯤꯅꯁꯨ ꯄ꯭ꯔꯖꯦꯟ ꯇꯧ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯏ ꯄꯥꯔꯣꯏ ꯁꯩꯔꯦꯡ ꯑꯣꯏꯕꯗꯨꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯨꯔꯤꯕꯤ ꯁꯩꯔꯦꯡꯕꯨ ꯅꯧꯅ ꯃꯁꯛ ꯈꯪꯕ ꯑꯃ ꯇꯉꯥꯏꯐꯗꯕ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤꯗ ꯂꯩ ꯃꯁꯤꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯣꯂꯦꯖ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯔꯦꯅ ꯌꯥꯕ ꯅꯠꯇꯦ ꯃꯥ ꯒꯣꯜ ꯃꯦꯗꯜ ꯐꯪꯉꯦ ꯀꯥꯏꯅ ꯌꯥꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯁꯦ ꯀ꯭ꯂꯥꯁ 5ꯇ ꯇꯝꯕ ꯀ꯭ꯂꯥꯁ 5ꯇ ꯄꯥꯁ ꯇꯧꯕ ꯍꯤꯖꯝ ꯑꯉꯥꯡꯅ ꯏꯕ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡꯗꯨ MAꯗ ꯇꯝꯃꯤ PhD ꯇꯧꯔꯤꯅꯤ ꯃꯥꯒꯤ ꯇꯦꯂꯦꯟ ꯑꯃꯈꯛ ꯌꯥꯎꯋꯦꯕ ꯑꯗꯨ ꯃꯁꯤ ꯍꯣꯏ ꯃꯥꯒꯤ ꯈꯔ ꯇꯝꯃꯨꯕ ꯈꯣꯠꯂꯨꯕꯗꯨꯅ ꯃꯥꯟꯅꯕ ꯈꯔ ꯍꯣꯠꯅꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯁꯩꯔꯦꯡꯗꯨ ꯄꯥꯕ ꯃꯇꯝꯗ ꯁꯩꯔꯦꯡ ꯄꯥꯕꯒꯤ ꯃꯍꯥꯎ ꯍꯥꯞꯄꯁꯦ ꯃꯁꯤꯗꯤ ꯄꯥꯛ ꯉꯝꯗꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨ ꯃꯥꯒꯤꯗꯤ ꯑꯍꯥꯟꯕ ꯈꯨꯠꯊꯥꯅꯤ ꯍꯦꯛ ꯍꯧꯗꯤ ꯂꯣꯏꯐꯥꯎ ꯂꯣꯏ ꯐꯖꯩꯅ ꯑꯩ ꯍꯥꯏꯃꯟꯒꯅꯤ ꯈꯜꯂꯤ ꯃꯤꯅꯁꯨ ꯀꯅꯥꯝꯇ ꯊꯥꯖꯧꯔꯦ ꯄꯪꯊꯥ ꯊꯥꯒꯠꯂꯦ ꯀꯥꯏꯅ ꯍꯥꯏꯅꯤ ꯑꯗꯨ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯁꯩꯔꯦꯡ ꯇꯥꯕ ꯁꯩꯔꯦꯡ ꯑꯣꯏꯕ ꯌꯥꯕ ꯃꯥꯒꯤ ꯃꯁꯤꯒꯤꯁꯦ ꯃꯃꯥꯡ ꯈꯤꯇꯪ ꯂꯧꯊꯣꯛꯑꯃꯒꯗꯤ ꯍꯦꯟꯅ ꯐꯖꯅꯤꯗ ꯍꯥꯏꯕ ꯈꯟꯕ ꯃꯔꯝꯗꯤ ꯑꯏꯕꯁꯤꯡꯁꯤꯒꯤ ꯑꯋꯥꯕꯁꯦ ꯃꯥꯅ ꯈꯜꯂꯤꯗꯨ ꯃꯤꯅ ꯈꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯡꯁꯦ ꯅꯝꯕꯔ 1 ꯋꯥꯔꯤꯁꯦ ꯑꯩꯅ ꯈꯜꯂꯤꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯤꯕꯗꯨ ꯃꯗꯨ ꯏꯊꯣꯔꯛꯄ ꯃꯇꯝꯗ ꯃꯤꯅ ꯈꯪꯉꯔꯣꯏꯗ꯭ꯔꯥ ꯑꯩꯒꯤꯗꯤ ꯑꯩꯅ ꯏꯕꯗꯣ ꯄꯥꯕ ꯃꯇꯝꯗ ꯄꯥꯄꯥꯗ ꯐꯖꯅꯤ ꯏꯒ ꯑꯣꯔꯣ ꯄꯥꯀꯥꯗ ꯄꯥꯅꯤ ꯏꯊꯟꯗ ꯑꯗꯨꯗ ꯃꯤꯉꯣꯟꯗ ꯏꯊ ꯇꯥꯎ ꯌꯥꯗ ꯑꯗꯨ ꯁꯩꯔꯦꯡꯗꯁꯨ ꯋꯥꯔꯤ ꯃꯆꯥꯁꯤꯡ ꯁꯥꯍꯤꯇ꯭ꯌꯗ ꯊꯣꯛꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯗꯨꯒꯤ ꯄꯣꯠ ꯈꯔ ꯑꯩꯈꯣꯏ ꯈꯪꯕ ꯇꯥꯏ
classic โอ้ยแบบปวดคับคังเรื่องนี้ modern สมัยจะสุดใหญ่อะclassical literature อะไรคนน่ะยัง theory นุ่มปานว่าดูกับเรื่องนี้วันต่อหาหน้าชุดพัฒนา project ชุดพัฒนาโกนชุดพัฒนาอะดูกับปวดกระดูกเป็น classic เลยยัง classic โอ้ยแบบปวดอะดูกับปวดตัวก็ได้ยาวไปก็ได้แล้วเลยก็ไม่หักไปเลยอะดู practice ตัวปวดนะก็ต้องใช้ไอ้ยังตัวนั้นมายังได้ไอ้ยังคุณจะเป็นพิจารณาไอ้ใครเทียนจัดลีให้เราวารีมุ้ยว่าจัดลีไอ้ใครเทียนให้เราใช้มุ้ยว่าไม่ใช่ทำตัวคนละแบบพอเรียนมีมาพบปีนั่งบุกไก่กันเลยเมื่อกี้ร้อยดำคุยเรื่องอุดบอกว่าสิงูบกิโตใช้เรื่องเขาอีกคนนี้ไอ้รู้จักอันนั้นที่ใช้เรื่องที่มันจะใช้เรื่องเกี่ยวกับตัวเองตาโน้ตโทรศัพท์ปักกับที่ปักกับที่ใช้เรื่องที่ดูมาท่านปักกับทุกข์อะดูเหตุทุกข์มันมาอะดูกับที่ไม่ยามช่วยดูกับที่สามอันนั้นนะคนที่ตัวนี้ก็ตัวระบบแก่ขันนูบุกิโตเนี่ยชาตินี้มันชีวมันต่างๆไม่ปานแล้วก็นุปีมุมบางคนนั่งประเทศน้ำมันนั่งกูเกาหลีอ่ะดูโดนปานมันที่รอดตาไปตรงนั้นไอ้คนใต้ให้เพชรตาเบี้ยนูชีบะมาชีน่าดูกับประจานเนี่ยนะมันให้ดีกันว่ามันนุ่งกายมันไม่ยิงอุตากันดิกริบกับดิอะดูมาชีไอ้คนเฉยๆนะถุยอะดูอีกการดีใช่ไหมยังไม่อ่านให้เรามากี่ทำมวยกี่ว่าสิทำมวยดูดับปากกันเลยมาสิได้ให้ดูทำมวยสิอะคุยเนี่ยฮาร์ดสิกันดินั่นที่ผมมาสิได้เอ็กซ์เรย์ลงดูตายพอที่กี่ให้ดูทำมวยดูดิเอ็กซ์เรย์แล้วตาบทำมวยนั่นเองตายก็มีมาสิฮาร์ดเปอร์เซ็นต์นี่ให้ดีไล่ไม่ยากดูมันเลยมาสิทำมวยเลยนั่นน่ะเนี่ยช่วยสิดูมันเลยให้ดูมาสิได้ทำมวยอ่ะต้องกับกี่พวกนั้นมันยาวเลยดูมาสิเห็นตัวถูกกันเลยใช้ดีก็สุดเห็นตัวไม่รู้กันเลยสร้างกันว่าใช้ดีสิล่ะ Where is the soul of poetry? ไอ้ใช้ดีที่ทวายที่ก็ได้หักที่ไม่ยามสิ่งพัฒนาแบบโลกก็มาขัดเลยเนี่ยโลกทุกก็ได้กันโลกทุกพัฒนาสะดุดตรงนั้นพุ่งลงไปอันนี้ว่าให้เดินภาพระ symbol เดินภาพระ imagery เดินภาพระแล้วก็ expression เดินภาพระ craftsman เดินภาพระก็ได้กันเราพัฒนาคุยมาดูไอ้ประสิทธิ์นั่นใช่ที่ดูประมาณเลยอันนู้นว่าที่มันก็สุดพังดีฮานาลีถ้วยเป็นดูมีคนชื่อดุมถ้วยฮานาลีเลยดุมชาลีฮานาลีดุมกลาบที่ดุมชาลีดุเรียนดุมเชียลีอะไรดีเขาหน้าดุมเลงจัดลีอุยอุปาดุมเลยอันนู้นว่าจะนั่นที่อันนู้นว่าเลยตัวมันรักสิตาอันนู้นว่าคุยหันหน้าไปใส่อีกเนี่ยใส่ได้ตรงเนี่ยมาชีเนี่ยมันก็รู้สิไอ้เนี่ยดูสิดูมิกี้มาเรื่องใส่เรื่องนี้มาสิดูมิกี้มาเรื่องใส่เรื่องนี้ตัวมันใส่เรื่องนี้จับมาเลยಅದು ಐನೇ ಈ ವಿಧಿ ಪದ್ಧತಿ ಮಾಡಿ ವಿಧಿ ಪದ್ಧತಿ ಕೈಗೊಂಡು ರವೀಂದ್ರನಾಥ್ ಠಾಕೂರ್ ಮಾಡಿ ಮಮಾನವನ್ನ ಹಾಯ ನಾನು ಇಂಗ್ಲಿಷ್ ನಲ್ಲಿ ಕ್ವಶನ್ ಈ ಹೇಳಿದ ಸಿದ್ದಿ ಇರಲಾಯ್ತದೆ ಮಾಡಿ ಮಮಾನವದ್ದು ಯೂನಿವರ್ಸಿಟಿಗೆ ಪ್ರೊಫೆಸರ್ ಅರೆ ಬರೀ ಇರೋ ಹಾಯ್ದ ಶೈಲಿ ನಮ್ಮ ಕಟ್ಟಿ ಶೈಲಿ ನಮ್ಮ ಕಟ್ಟಿ ಶೈಲಿಯಿಂದ ಬೀರಕಾಗใช่ให้หัวตาแบบคุยกันมันบีกันตรงกับคนคุยกันตัดขึ้นได้อยู่นะโว้ใช่ดิพลาสติกกดเดียดกูตัดไปอ่ะก็สิ่งนี้นะขับจันนะยุ่มนะรังนุ่งโตนะใช่ดิทุกทีเราเป็นนักเก็บใช่ปาระกัน
ꯅꯪꯒꯤꯗꯤ ꯁꯩꯔꯦꯡ ꯑꯝꯇꯁꯨ ꯌꯥꯎꯕꯤꯅꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯏꯔꯤꯗꯨꯗꯤ ꯂꯩꯗꯨꯒꯤ ꯐꯖꯕꯗꯨ ꯈꯛ ꯏꯌꯦ ꯂꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦꯗꯨ ꯅꯪ 이디니 ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯩꯔꯦꯡ 이도이시나 마나 ꯑꯩꯅ ꯈꯟꯕ ꯋꯥꯈꯜꯕꯨ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯒ ꯌꯣꯟꯕꯅꯤꯅꯤ ꯑꯩꯒꯤ ꯋꯥꯈꯜꯕꯨ ꯈꯜꯂꯣꯏꯗꯣ ꯃꯤꯅ ꯀꯅꯥ ꯄꯩꯁꯥ ꯄꯤꯔꯒ ꯂꯩꯔꯤꯅꯤ ꯑꯗꯨ ꯀꯩꯗꯧꯕꯩ ꯄꯩꯁꯥ ꯄꯤꯔꯒ ꯂꯩꯔꯤꯅꯣ ꯃꯔꯝꯗꯤ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯑꯩꯅ ꯈꯟꯕꯗ ꯌꯧꯗꯕ ꯋꯥꯈꯜ ꯑꯣꯏꯕꯗꯨꯒꯤꯅꯤ ꯋꯥ ꯈꯟꯕ ꯋꯥꯈꯜꯅꯤ ꯋꯥ ꯍꯥꯏꯔꯤꯁꯦ ꯑꯩ ꯆꯝꯆꯕ ꯋꯥꯍꯩꯒꯤ ꯅꯠꯇꯦ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ ꯋꯥꯔꯗ ꯑꯃ ꯍꯥꯏꯔꯒ ꯋꯥ ꯅꯠꯇꯦ ꯀꯝꯄ꯭ꯂꯤꯠ ꯆꯦꯟꯖ ꯁꯩꯔꯦꯡꯗꯨ ꯄꯥꯔꯀꯥꯟꯗ ꯀꯝꯄ꯭ꯂꯤꯠ ꯆꯦꯟꯖ ꯑꯃ ꯐꯣꯡꯗꯣꯛꯄꯗꯨꯗ ꯃꯥꯒꯤ ꯈꯨꯐꯣꯡꯗꯣꯛꯇ ꯐꯖꯕꯔꯥ ꯈꯨꯍꯥꯏꯗꯣꯛꯇ ꯐꯖꯕꯔꯥ ꯁꯩꯔꯦꯡ ꯁꯥꯒꯠꯂꯛꯄꯗ ꯐꯖꯕꯔꯥ ꯀꯣ ꯖꯤꯟ ꯁꯦꯠꯄ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯐꯖꯩ ꯐꯅꯦꯛ ꯃꯄꯥꯟ ꯅꯥꯏꯕ ꯁꯦꯠꯄ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯐꯖꯩ ꯄꯨꯡ ꯐꯅꯦꯛ ꯁꯦꯠꯄ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯐꯖꯩ ꯂꯨꯔꯤꯕꯗꯤ ꯃꯑꯣꯡ ꯆꯥꯅ ꯁꯦꯠꯄꯗꯨꯅꯦꯕ ꯃꯑꯣꯡ ꯆꯥꯗꯅꯕꯨ ꯁꯦꯠꯂꯗꯤ ꯖꯤꯟ ꯁꯦꯠꯀꯦ ꯁꯦꯠꯂꯣ ꯃꯄꯥꯟ ꯅꯥꯏꯕ ꯁꯦꯠꯀꯦ ꯁꯦꯠꯂꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯋꯥꯏ ꯀꯣ ꯃꯥꯡꯗ ꯆꯠꯂꯤꯕ ꯀꯧꯔꯤꯕꯅꯤꯅ ꯂꯥꯏꯅ ꯃꯤꯠ ꯑꯃ ꯄꯥꯜꯂꯝꯕꯅꯤꯅ ꯀꯣ ꯃꯥ ꯍꯦꯛ ꯂꯥꯛꯄ ꯆꯠꯐꯝ ꯈꯨꯝꯖꯤꯟꯕꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯅꯀꯣ ꯑꯗꯨꯝ ꯎꯏ ꯂꯥꯟꯈꯤꯕ ꯉꯥꯏꯕꯗ ꯌꯥꯝ ꯋꯥꯏꯑꯦꯕ ꯍꯥꯏꯔꯤꯁꯤ ꯅꯨꯄꯥꯗꯁꯨ ꯂꯩꯌꯨ ꯅꯨꯄꯤꯗꯗꯤ ꯋꯥꯍꯟꯗꯦꯀꯣ ꯃꯌꯥꯝꯅ ꯅꯨꯄꯤꯗꯗ ꯍꯥꯏ ꯈꯟꯕꯤꯔꯝꯃꯨ ꯅꯨꯄꯥꯗꯁꯨ ꯑꯩꯒꯤꯗꯧꯅ ꯃꯑꯣꯡ ꯆꯥꯗꯕ ꯃꯤꯅ ꯇꯧꯔꯛꯄꯁꯤꯗꯤ ꯌꯥꯝ ꯃꯑꯣꯡ ꯆꯥꯔꯣꯏꯕ ꯑꯗꯨꯅ ꯃꯁꯤ ꯁꯥꯍꯤत्य पोटसिदी प्रेजेंटेशन कनादा अईबना अपाबदा पीबा प्रेजेंटेशन अईबना अपाबदा पीबा प्रेजेंटेशन से पोटु खतन सु यादे मागी पीबो वहाई मागी तोन मऊ मतम याम मखा पोले दुपा लिसिंग मु को जो लिसिंग कुन बोले से नसके अवाना ताई दो सी केलो तो केलो मछि जिन को ता खजम अयु लोंगिंग बोले इजन जंब लाई सी सिदai सिदा फोंदुई हायरगा जनो फोंदुक यासे सीना दे योमदना खोदना तौसे कयो बयु ngasi si ai lai si ma tai ban phawon dui ne ba tai ban phaw bai di yang mung chan dei wan ni ko sai yin si mayam da ba ba ya na ba nan thor ko dui ni man ma na ai ya ma mi khalak ko ngasi si re thau na han rok sai ni hai ado han rok da na ko tok da so kan ma du mayam da ula kan da mayam si nu ngai da na ba phu ku bi bi ado kali yaw ni cham cham na tàu suy dạy ở được cây nó xí mình đúng như thế ở đây presentation lupa tara people kolom je lupa tara people kolom tu koi na present to baga tara people kolom tu na kai no kare yo maga ribbon na pulla ga ne atu piak baga bo ani phet value je jage kare yo ma piak aduna ai da makta kari ko ma khalla pirak to pra imun hawa sumai to na sai iri bani do wale iri bani do mana pa iri ba masida sai ne na demand to ba wai masana madu de hapselu haira ba sai ne do haira to ma show do happa di ma living position to Jika kan malu wahai bahasa lo, malu kata lo, saya masalah tu lagi. Rumah si nada dana, pari yang si ani kata na lamai si ma lusan mila, percaya macam ni, hai dana, yang na hatan kan, maru bapa pilih, ada moi ada hai na hak kerja di pasaran, hai dana hak kerja di madu. कोई कीमत नहीं तो ये भाई तो नहीं करना
ꯆꯦꯡꯄꯣꯠꯇ ꯃꯥꯏꯔꯦꯟ ꯇꯣꯛꯄ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯃꯌꯥꯝ ꯈꯦꯠꯅꯕꯤꯔꯝꯃꯅꯤ ꯈꯝꯕꯅ ꯃꯣꯏꯔꯥꯡꯒꯤꯗ ꯃꯣꯏꯔꯥꯡꯆꯤꯡ ꯈꯨꯕꯒꯤꯗ ꯃꯥꯅ ꯁꯟ ꯁꯦꯠꯄ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯨꯝꯗ ꯍꯜꯂꯝꯗꯥꯏꯗ ꯁꯤꯁꯨ ꯄꯨꯈꯣ ꯍꯥꯏꯗꯨꯅ ꯉꯁꯥꯏꯒꯤ ꯃꯄꯣꯠ ꯃꯆꯩ ꯆꯦꯡꯄꯣꯠ ꯄꯤꯛ ꯊꯟꯅ ꯄꯤꯔꯦꯕ ꯂꯣꯏ ꯄꯤꯔꯅ ꯈꯝꯕꯁꯤꯗ ꯄꯤꯛ ꯊꯟꯅ ꯃꯥꯏ ꯀꯣꯛꯇꯨꯗ ꯂꯩꯔꯅ ꯃꯥꯅ ꯊꯥꯡꯒꯠꯂꯒ ꯄꯨꯔꯒ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯥꯡꯈꯤꯗꯣꯏꯅꯦꯕ ꯃꯤ ꯑꯃꯅ ꯊꯥꯡꯗꯣꯛꯄ ꯉꯝꯗꯗꯅ ꯃꯤ 5-10ꯅ ꯄꯨꯜꯂꯒ ꯊꯥꯡꯗꯣꯔꯛꯄ ꯄꯣꯠꯇꯣ ꯊꯥꯡꯒꯠꯅꯕ ꯆꯦꯡꯄꯣꯠꯇꯨꯗꯅꯦ ꯊꯣꯏꯕꯤꯁꯤꯅ ꯄꯤꯗꯗꯅ ꯃꯥꯏꯔꯦꯟ ꯑꯃ ꯊꯝꯖꯤꯜꯂꯦ ꯑꯗꯨ ꯆꯦꯡꯄꯣꯠꯇ ꯃꯥꯏꯔꯦꯟ ꯇꯣꯞꯄ ꯀꯧꯋꯦ ꯑꯗꯨꯅ ꯈꯝꯕꯗꯨ ꯃꯥꯏꯔꯦꯟꯗꯨꯗꯤ ꯌꯥꯎꯅ ꯄꯨꯜꯂꯨ ꯅꯠꯇꯕꯅꯤꯅꯀꯣ ꯃꯥꯏꯔꯦꯟꯗꯨ ꯇꯥꯟꯈꯤꯗꯅꯕ ꯍꯣꯠꯅꯗꯨꯅ ꯃꯌꯨꯝꯗ ꯄꯣꯔꯛꯄꯒꯤ ꯑꯋꯥꯕꯗꯣ ꯑꯗꯨ ꯄꯦꯅꯥ ꯁꯛꯄ ꯀꯨꯟꯗꯣ ꯁꯛꯄꯁꯤꯡꯅ ꯁꯩꯊꯥꯏ ꯑꯗꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯅꯣꯛꯅꯤꯡꯕ ꯐꯥꯒꯤ ꯑꯣꯏꯅ ꯆꯠꯂꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯞꯅꯤꯡꯉꯦꯅ ꯍꯥꯞꯄꯨꯔꯒꯁꯨ ꯌꯥꯗꯦ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯂꯔ ꯍꯦꯟꯕ ꯌꯥꯏꯒꯪ ꯍꯦꯟꯕꯁꯨ ꯆꯥꯕ ꯌꯥꯗꯦꯅ ꯀꯅꯥꯍꯧꯕ ꯏꯟꯖꯥꯡꯁꯦ ꯑꯗꯨ ꯇꯥꯟꯕ ꯆꯨꯝꯗꯦꯅ ꯈꯜꯂꯤ ꯁꯩꯔꯦꯡꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯅꯤꯡꯁꯤꯡꯈ꯭ꯔꯒ ꯑꯩ ꯂꯩꯖꯩ ꯅꯥꯖꯤꯔꯒꯤ ꯁꯩꯔꯦꯡꯁꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛꯇꯤ ꯄꯥꯡꯒꯜꯅꯤ ꯄꯥꯡꯒꯜꯒꯤ ꯈꯨꯟꯅꯥꯏꯗ ꯃꯨꯁꯂꯤꯝ ꯁꯣꯁꯥꯏꯇꯤꯗ ꯆꯥꯎꯔꯛꯄꯅꯤ ꯁꯤꯅꯕꯅꯤ ꯌꯥꯝ ꯅꯛꯁꯟꯅꯔꯒꯁꯨ ꯂꯣꯟꯗꯥꯗ ꯄꯣꯠꯇꯥꯗ ꯅꯥꯇꯩꯁꯦ ꯈꯖꯤꯛꯇꯪ ꯇꯩꯅꯔꯛ ꯇꯧꯕ ꯈꯔꯁꯨ ꯊꯦꯡꯅꯕ ꯈꯔ ꯌꯥꯎꯋꯤ ꯑꯗꯨ ꯃꯁꯦ ꯅꯥꯖꯤꯔ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕ ꯃꯔꯝꯗꯤ ꯃꯁꯤ ꯃꯤꯇꯩ ꯄꯥꯡꯒꯜꯒꯤ ꯈꯨꯏꯅꯤ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯍꯥꯏꯔꯤꯗꯨ ꯑꯗꯨꯝ ꯏꯔꯒ ꯂꯣꯏꯔꯦ ꯑꯗꯨ ꯃꯤꯇꯩꯒꯤꯗ ꯌꯦꯡꯉꯨ ꯇꯥꯔꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯩ ꯈꯨꯗꯝ ꯑꯃꯗꯪ ꯄꯤꯔꯕꯗ ꯂꯃꯥꯏ ꯃꯅꯤꯡꯗ ꯌꯥꯎꯔꯤꯕ ꯁꯥꯁꯦꯟꯗꯅ ꯄꯤꯔꯥꯡ ꯃꯁꯤꯒꯤꯗ ꯑꯍꯥꯟꯕ ꯄꯔꯦꯡꯗꯨꯗ ꯃꯀꯨꯝ ꯆꯥꯗꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯨꯝꯗꯣ ꯑꯣꯏꯗꯅ ꯍꯥꯏꯅꯤ ꯃꯀꯨꯝ ꯆꯥꯗꯅ ꯃꯀꯨꯝ ꯃꯊꯥ ꯑꯣꯏꯗꯅ ꯍꯥꯏꯅꯩꯕ ꯃꯀꯨꯝ ꯆꯥꯗꯕ ꯍꯥꯏꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯥꯠꯈꯤꯕ ꯂꯩꯔꯥꯡ ꯂꯩ ꯃꯌꯥꯝ ꯁꯥꯠꯂꯤ ꯃꯔꯣ ꯊꯝꯕꯥꯜ ꯊꯔꯤꯛꯊꯥ ꯃꯁꯤꯗ ꯏꯄꯥꯜ ꯂꯥꯡꯅ ꯁꯥꯠꯄ ꯍꯥꯏꯕ ꯃꯥꯅ ꯏꯄꯥꯜ ꯂꯥꯡꯅ ꯁꯥꯠꯄ ꯍꯥꯏꯕ ꯗꯟꯗꯦꯅꯣꯟ ꯃꯣꯏꯅ ꯏꯕ ꯄ꯭ꯔꯨꯞꯇ ꯁꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯄꯥꯜ ꯂꯥꯡꯕꯤ ꯍꯥꯏꯕ ꯏꯄꯥꯜ ꯂꯥꯡꯕ ꯑꯅꯨꯁꯥꯔ ꯑꯣꯏꯌꯦꯕ ꯂꯥꯡꯕ ꯍꯥꯏꯗꯤ ꯀꯠꯄꯅꯤ ꯂꯩꯅ ꯏꯁꯤꯡꯗ ꯁꯥꯠꯄ ꯏꯄꯥꯜ ꯂꯥꯡꯕꯤ ꯂꯩꯔꯥꯡꯁꯦ ꯀꯅꯥꯗ ꯀꯠꯂꯤꯅ ꯈꯟꯒꯦ ꯍꯥꯏꯕ ꯀꯣꯔꯣꯛꯅ ꯏꯄꯥꯜꯗ ꯀꯠꯂꯤꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯗꯨꯅ ꯂꯩ ꯂꯥꯡꯕ ꯂꯩ ꯀꯠꯄ ꯍꯥꯏꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧ ꯏꯄꯥꯜ ꯂꯥꯡꯕ ꯍꯥꯏꯕ ꯁꯨꯃꯥꯏꯅ खरा सुम यावी अदगिदी से मचू थोक्तरबा मचू यावतरबा फिजो हाइबसिदना कोई मचूसी सीबा हाइबा मान मचू सीदबा हाइबा कनो हाइको नमाय तरा तरेछि अया किसुम सजेशन तौबनिको असोइबा पुथुरेना खनबनिको फोंगै जाम फगरजा मचू यावतरबा फिजो हाइ मचू यावतरबा जे सोदि मचू थोक्तरबा हाइबा को मरबि मचू यावतरबा बिसुया यारे अमोगदसु मचू मनेबदा मचू यावतरबा इखोइना अमोग ओइना लौबा याते मरमदे अमोग ओइना व्हाइट आइसि कलर अमने मचू थोक्तदि याइ मचू कम्मबा हाइबि को सुगुम्बा सिंग अदगिदि खरा सुगुम्बा मचा सिंग माइनर ने अदुमसे मितै पांगल सिंग सोसाइटी ददि
ꯆꯠꯅꯔꯝꯕ ꯌꯥꯏ ꯑꯩꯅ ꯃꯌꯥꯝꯗ ꯅꯣꯛꯅꯤꯡ ꯅꯤꯡꯁꯤꯡꯖꯅꯤꯡꯉꯤꯗꯤ ꯖꯦꯅꯔꯦꯜ ꯂꯤꯗꯔꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯤꯁꯤꯁ ꯇꯧ PhD ꯇꯧꯕ ꯈꯣꯠꯄ ꯁꯩꯔꯦꯡꯗ ꯇꯧꯕ ꯃꯇꯝꯗ ꯃꯁꯦ ꯃꯌꯥꯝꯗꯨꯅ ꯁꯨꯡꯁꯤ ꯁꯤꯖꯤꯟꯅꯗꯕ ꯅꯖꯤꯔꯗꯅ ꯁꯤꯖꯤꯟꯅꯔꯝꯕ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯑꯂꯥꯟꯕꯅꯤ ꯃꯥꯒꯤ ꯑꯁꯣꯏꯕꯅꯤ ꯈꯨꯟꯅꯥꯏ ꯑꯗꯨꯗ ꯁꯤ ꯋꯥꯍꯩꯁꯦ ꯍꯥꯏꯅꯔꯝꯃꯒꯗꯤ ꯃꯤꯇꯩ ꯄꯥꯡꯒꯜꯁꯤꯡꯒꯤ ꯈꯨꯠꯏꯒꯤ ꯅꯩꯅꯔꯛꯄꯗ ꯂꯣꯟꯗꯥ ꯄꯨꯗꯥꯗ ꯃꯁꯦ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯤꯁꯇꯤꯛ ꯑꯃ ꯑꯣꯏꯅ ꯍꯥꯞꯄ ꯌꯥꯏ ꯑꯗꯨꯅ ꯍꯦꯛꯇ ꯃꯥꯟꯅꯗꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯃꯁꯤ ꯀꯛꯊꯠꯂꯒ ꯁꯤꯃ ꯁꯦꯝꯗꯣꯛꯑꯒꯦ ꯍꯥꯏꯕ ꯍꯥꯏꯕꯁꯦ ꯊꯣꯏꯗꯣꯛꯅ ꯇꯧꯔꯨꯕꯗ ꯉꯥꯏꯕꯁꯦ ꯃꯔꯝꯗꯤ ꯏꯪꯂꯤꯁ ꯍꯩꯔꯕ ꯃꯌꯥꯝꯁꯦ ꯑꯥꯗ ꯏꯪꯂꯦꯟꯗ ꯉꯥꯡꯉꯤꯕ ꯏꯪꯂꯤꯁ ꯃꯌꯥꯝꯗꯣ ꯁ꯭ꯋꯥꯏꯗ ꯑꯝꯇ ꯉꯥꯡꯊꯣꯛꯑꯦ ꯁ꯭ꯋꯥꯏꯗ ꯏꯟꯗꯤꯌꯥꯟ ꯏꯪꯂꯤꯁ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯁ꯭ꯋꯥꯏꯗꯒꯤ ꯃꯤꯅ ꯑꯥꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯈꯪꯗꯕ ꯑꯉꯛꯐꯝ ꯂꯩꯇꯕ ꯄꯣꯠꯅꯤ मागी समाज समाज की जाति जाति खेतब खर कहीं कायदे नुमाई मागी सैरें मियोगी ओजा मैं लमाई तरा पानी नुसीरकी वारी जो तौबसीदा थाना नुंग सैरें माने दुग माने है थीम है माने माना सिदा है मरमदी मियोगी चौखटपसी मियोगी चौखटपसी साइंस ने चौखटपदगी मियोगी चौखटपसी लेहौरे साइंस ना नोंगी सुम चौखटलप मियोगी चौखटपसी लेहौरे डेवलपमेंट से एक्सटर्नल डेवलपमेंट है इंटरनल डेवलपमेंट है अनी चाउपी से एक्सटर्नल डेवलपमेंट खत इंटरनल डेवलपमेंट याद्रे मरमदी चाउखलबनी है तौरगा मी मानवा मी नत्रगा मी दौनदी तौब मैम मोदी नुसीब है मोबू ओजा थाजबीबूसना अनौब थूब जीव कौए मोदी लाइनबो ममिंग थूद्री है लाइन हुम लाइन फाव हुई हौदों सन थोंग सेमीदना अनौब मियोसे मिनुसी याद्रब मीदी मानब मीदौदी तौब तादमा खुरा कौनब व्यवहार या फजबा मीसे मसीदी ममिंग थोदे मीनती अदुमाइना महाकी सैरेंसिंगसिदा मदुगी मसकसिंगो पानगिदा नतबा नुंगी ओइबा महावदो मधुगी मरु खनब मधु पोट खरा नजीब याव हजूगा थुगायरकांदा मनुंदा ओलगा चाबा याबा यावे जो करिगुबा खंगरमदि कनाना हजूगा चानरमदि मया देकेददिको अदु योनबदा अदुम सि थैपोंग सिबु कनाना मसक उरा कनाना लैबीददि किहू कनाना लैबीददि अदु लैबी बिजेबी अदु करिगी वानि मनुंग यावलो फोटो अदु खंग बीना लैबने समाय तौदा मियोबे वानि सि कइनो मनुंग फोटो अदु वाले अदु मागी नाथै खरब येनिंग था बेगी ताई मसि टाइटल ओदिबा से मसिदा ओजा मयाम साइदो हाइबीग्रे मसिदा करिनो हाइबा मतमदा नों सुरैया मतौरे अदु चूरी सिंसिदि खोइना खनबदा मालिम हौरिबा पाबी मयाम से नों हिंगन बनेना खलेला लिखला लिखा मयाम हंगयु थिबियो अदु नत्रगदि लिखला तादब मफमदा नापी हो
lekan la da su na pi ho ge tingkan na pi ho ge adu lekan la ni sa thi bi shi kai no lik lai sa thi shi kai no mayam tung gar kan da mana lik la ji na ma le tung na sai na kai mayam tung ho ra ka da swai man ni Kambal sama di pandu di pung kudi mana pudi hai ni apa? Karena anu su lik la tu di pazai na tharo. Thapa taran di adu gula kina na lay ka na kamjan bang ngam ho na tung na lay ba adu khani. Kam na mang ka ba. Yul ki da bakta lamdam si ki da bakta kunai si da bakta mi kana umamtana sai thabi tangai phadaba leite ai ki popularity darka leite mi na khangbiyu khangbiyu tu ai ni tabun thopdo ai tawni haida na magi lo na tu na magi tabun thopdo adum tawbo mi kaya nan kam si de mai ta thok ta ngang ba Sahitya Akademi कभी सम्मेलन में जाओ बा साहित्य अकादमी के वाद फिर बनाना कभी न थे खम दबा मयाम से था भी दबा मयाम ना कल तो भी दबा मयाम ना अंग बुद्धि मनी मुक्तार से वो लंबी रे सो तो ता ना कैसे नहीं थी मनु थी कोई उमंग दा वामंग समुद्र हीरो कुमता है अदुमाई तो मयाम की मानता बकर पुथोके हारगदी अदुगुम्बगी होनबो मथौताय याम पापताय याम पारगदी मीना कयुगे खन मी अमन फावबो से चम ने फावबो ते कयु बित लेगा वर्ल्ड फावरिबो मी सिंजा इचम न फावबो मरम में ले फावबी मरम दो कोई फाइल तो ताय छुमैना नाथाई खरब यिनिंग था हाइबसिदा मधुगुम्बा लिग्लागी मसक ओइबा वाक्सिंग बि नो वाक्सिंग बि नो दो सुरक्षित वाक्सिंग बि नो दे अमित्रनी हाय वाक्सिंग बि नो हाइबसिदा जे ngasi di poyugi kun ngamangani da keno palmi ko वाक्सिंग है इसी तरह है वाक्सिंग की इम्पोर्टेंस है अखोई लंदम से याम वांग ले लाइन परिचय ना तुमिना तौर माई करी गुम्बा तौ हाइबा मतम ने वाक्सिंग मतम सिदा लुहोम नते फौ खाई दे युम संगा नते अदुबो वाक्सिंग की इंग मदन थक थक नितना Terakhir ini panggota imun imali kuerami saling nalen cari. Puro di later. Aduna, ay kuena masih vaccine ki importance ya. Nazin na kami adun magi nathai karo ining tha hayo sida man vaccine mongse amit tagi masaknya thai. Aina saling sumpara kara sumpara aina kate magi sidi santi ini. Mana kan gue yang kerja, mana orang tu jai ko, mana di saya yang di fearless, hapo partner tu dah mandi masa, pun jadi ising di gelas HP, gelas ki masa, botol ki masa, semai tu orang, aida papa macam tu, mana je, santi ini aina aida tu, power, mana tu na, kemai tu kita, mamai tadi, nak hai kerja yang tha. Langdam sih nanti sudah enak seru. Yengu pada masih ngarang dari nanti apa boleh sih. Masai orang yang anak apa samu sina matumu toga nambul tulen matumu toga kulla lagi sih. Nambul tulen ammo to me aki gaming dan matumu jalan kulla lagi masih. Orang yang anak hai pada terus main tu topo yang mana nak kalah. Masih ingin tipi, ada mai tahu tak?
lamdam sida misanga lainat pasinga tanarapadi kuiring na singarang gawa natin nahandoy na Manipur Press Club ta kuangang mo na haijay maramdi ay kuina lainat pagat samnali siya pulki madam na din madu si lupa lising ani daw sinda tayo sama tupar kagera chawpar kagera BJP kagera kupa kagera kunam kagera kurai kagera cha Ado, people singna kari khalli, people ki thapoi deke kari phauri. Hai bodo, matam tu di cinu maiso singna hairam me nasi de kana haini, ai bana hai de kana hai. Ai bana ini bisa kai no, voice of the people ne. Aduna, masih ada tuai report saja, malu, mai di kemana tu tahu kan? Nathai kerja yening tha, shanti sen latre, malam yening tha apa pun ya, apa pun dah yening kerja, nathai kerja cakre. Di Hindi satu ni, Hindi dah cumkan dan pandai nak kerja le. Fai tu boleh mungkin tu sih lagi macam yang sama, yang koi. Ado Sumitran dan Pandasina mau di menteri ini saya yang silent invitation ada. Yening tak saya masih sulai, mamang saya sulai, hendak saya sulai, matang sulai, kau bilai. Tuan misal saya ngarang bang cukup berkata. Nahan sungan, mamang sungan, nasi sungan, hari ini sungan, kedungan. Kusen macam tu. Samudra di sini, jual kau nama kita sekarang. Amu handal, amu kakale, amu handal, amu kakale. Sulit kedungan. Man, asal muang. Karena aku bermana ini, kau bisa saya baik di sana betul bisa lah, semua filter. Hainer udra basu, kauner udra basu lakpa, yening thasi, la roy, ay mapam sila lakpa yadre. Sebenarnya lagi, Sumitran dan Pandadagi hieno, mai na mayu hintale. Magi adum lai ay. Kayo hai sing kinai koi na pau tu communicate tu pengam dia malam dia ai di mioi begini nature di laptop koi le. Wahai nanti ai koi se nature ni malam dia nature di laptop tu koi le. Koi na midang aja ko orang nak koi kari dia macam lai ama meminta untuk yang kau kai nak kuat tentangไปงงตรงตัวเลยกว่าไปมาทำดังกับที่ของยามนี้นั่นหลักมาทำดังมาขึ้นมาขาดก็อย่างนี้คุยกันไปมาทำมามึงจะถูกมึงจะดูไว้แล้วส่วนนั้นมันครูไม่ใช่แค่คุยกับพี่มันมีไว้ตัวนี่เชื่อสิมุ้ยครั้งนี้บ้างดูกับที่นั่นมีไว้ที่เห็นสิ่งแบบทุกประเดี๋ยวคุยที่เห็นสิ่งแบบทุกประAduh, muai nak hangai koi nak kan kesi kaya koi dong. Ising ipak atau badagi ngana pan cung kelentar agati yuhar harani kan baik. Aduh, ngana hangai koi nanti kan dia kali no. Maram dia koi di kapsing ju nga ju hui ju hong dong ju mari haran le no dia cerita sungguh dia. Jadi, napi cara bersenjata, karena leraka masih yen cari meliti. Cara makai itu masih napi cara hingga meliti. Magi biasa lain semua. Suhu dia miu beri, lihat bunyi, akibat bunyi, malam itu aja. Anu betul ini. Mami dengan aja, miki boleh. Maram tu na, miui bersih, kamai na,
ไล่กันที่ว่ามันทุกคนอีกเป่าจะให้นะคนมันนั่งอยู่บริเวณเอ็กซิเดนทัวร์ตรงนี้จะเป่าจะให้ก็ไม่ให้ดูหนุกประมาณลูกศิษย์ที่นั่นกันละไม่โหนกันละดูนี่ลูกศิษย์โหนกันละaduh mana ni ngarang nan lai korang ni na lapoi na phat kat tan tora ni na masih sidi sidi dia ba kamai to na ma ko chat nu ni lai na kamai hai ka doi no wara mo ida ni an tho ka ni koi lai ni ai sum nan lai korang jare bo ai ki wa shin awa ba pv hai ni khang de kari ki khang de maru bi ol thai nai na lai re tin na message I don't know nature में भी रखता हूँ message तो कोई ना यो बंद कोई चीज back to the nature postmodernism ना character बन गया back to the nature हम हंजन से सिंगल लेराम फजली हाइबुदु नता why do not nataba madu ki sense to inner sense to dai boy amuk chang che ai koi re chau ko de madu na tong an pham de koi re ai koi amuk home coming ne yum da khan da che mioi bana chau ka pa su tai pang pan bana se bu su upar ba pal si na chau ka pa su du da mioi brain develop to su Numidan ke amam bati buta erong pando amam bati erong pando hine namu tai bong ko adu idari koi amam ngasi kari thokani haye kari thokani khangta na hi bai koi mayam se masida ai koi sida pau piak na ba san da hui da hauto na usi da wat where the poem line of all feet of what I put right over we will be command Piro Moy and a kind of number. We will be shooting a Piro Moy, conduct me, comes here. I don't carry any on money. Poets in the market, Malaysia, poetic vision. Poetic vision goes into the young dragati. Why you sing now and you must say word? I do poetic vision though, poetic expression then I do Pudo Mandi Misu like Masani like Sani Saya. Madu freedom though, Madu poetic license. Kayuda James Bond license to kill period point to license to write inang right any image to be who is nanu ulan be nanu ni ulan be any time of the freedom adu masi ai khoi na mi ko phap ta han na ba mi ko khangan na ba kona be ki da tawrak na ai gi lamsat ta ai janganu ola ai ju ko ola ga mu lai Oja samari dari lain itu, saya juga melek, saya juga magi, kuih maru mati, maru dah mana hai, maru kuih dah unat apa nanti kat hawa lah memboleh, ada gitu, apa tu nama kuih asli sida, kuih dah ibarat kita apa nanti, lah memboleh orang jual, ada kau Aduh boleh, aduh nanti magi. Nanti kalau yang thah sida magi, title poem sida nature sih magi ba. Miu itu nama mau sari, kayu kiri awal ba, baru photo dana iba saya poem. Bersih jadi ngang di poem bujai sih ko, ngang poem kam naik politik, bergawa dengan ni. Aduh nak masih di ai lo shala pada khaining badi najit iu ya pau apa mi sina iu sija pau ma ni tam hai badi khang mo ma to pau
yang paha tai thai na di ai di lai kam ta pa je the hai ra ga mi je masa je apa ba ni hai na pun na ko ne ai di lai ta pa je the hai ra ga ma na hi du sai le do ai thamoi ni real thora pani kana na kari hai no khang de kari ta pa je the hai ra ga ma se apa ba do ma lo na me positive lai pa da di a ha ba do ma lo lai pa biu afaba yai thattaba yai miyam gi wakhal ji ma sida lupa si yembiyo ba ma gi sida sida pe sa ma khar he ba sida lupa je chama thai ko si mana pe sa ma kun khan thoi hum doi ni mana khali ba wakhal sida paisa na pa tho ka yembiyo ko sai ni no ma lupa kya kya man ahing chupa khaliba ko man ahing chupa khaliba de tumba yad le ko thri ma ya aina lupa bana ile laili adu di mi wa khal ji ilai lai de lai ba ilai lai ba Rabindranath ke mur bu de ko ni ne ko phai ye nom de ai se ni ma ni pa da ne si gre ai di mai se ni ma ni aduna yam pabiu classic oi baki jo phata patum lai modernism silent romanticism ki post modernism ki ko new classicism ki silent che lon tongan ba yam tam bagi warate ai mapung phaba sagalak matam da modo ai nongju sukan patai nucha du khan patai nucha chu khan patai mayam du torokan ai body mind je culture torokan culture ni bot hai bise mesti art yawe art yaw the di poetry is the piece of art oi bodina sai de ko artistic oite di pani de ko pani de hai de the minyan chawi ko adu pani de ko aduna pani nan mesti ko je ai ji najib mathan de wa te ko sai de di minai ba mayam pun mak tai nan long na sing jani oja yela kan kan hai ram ni sai ni yang phonge kavita de yong de ni ko adu ko kham ji ko aduna lai khwai ni phau ge ha ni lai ni phau ni ya phau le khabar ni ya le nong ngal ga ko lupa ising yang kai mu tinaga khabar da yaw thang ye na ha di lupa ising yang kai mu tini ko ha mi puju po ko na ga go khabar da maming pari ngam te yaw thang da mi yang de ba ko adu lupa ising yang kai mu tinaga lai cha thu do ga nuai do cha nong khre ye na ga cha le ka phau ye ko adu na ko su pa bi lu nu hai lu hai na ko mathang asigi lai asigi makhum je piriba Khonthokjam Michael Mitei bu ai bagi sai te cham to masa matang tamje ge ha na ai bi he nongba lekhat pirana ba lecture Khonthokjam Michael Mitei asigi phojeri ba lai asigi makhum je piriba Wani ba kati ka bin thai na ton ba lai si khol khore ba da se ko thoda ro bi ba Manipur Literary Society ki jo jine se ki bi ba naure mi ka jine singa ho ai bi mai ke di asa mo budol na ba machine le maka ke fajra ko da masigi tarabok sa bamati ay po sa masigi ay hazari ba kumakin tin ko singana masigi resting ko buwan kabilan ba narong na nagachan Mga sindiri ba ng kumupay kumjari kasi Manipur Literary Society na sinjado na
ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯥꯁꯤꯡ ꯐꯪꯂꯛꯄ ꯃꯈꯣꯏꯕꯨ ꯑꯣꯛꯆꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯆꯕ ꯂꯣꯏꯅꯅ ꯅꯖꯤꯔ ꯑꯍꯃꯦꯗ ꯗꯣꯛꯇꯔ ꯅꯖꯤꯔ ꯑꯍꯃꯦꯗꯀꯤ ꯏꯍꯥꯟ ꯍꯥꯟꯕ ꯂꯥꯏꯔꯤꯛ ꯅꯥꯊꯩꯈ꯭ꯔꯕ ꯌꯦꯅꯤꯡꯊꯥ ꯑꯁꯤ ꯐꯣꯡꯕꯗ ꯃꯥꯏ ꯄꯥꯛꯍꯟꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯍꯩꯔꯤꯕ ꯍꯩꯕꯤꯁꯤꯡ ꯁꯥꯍꯤꯇ꯭ꯌꯕꯨ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯌꯣꯛꯈꯠꯄꯤꯕ ꯃꯌꯥꯝ ꯂꯣꯏꯅꯃꯛꯀꯤ ꯃꯐꯝꯗꯒꯤ ꯃꯔꯨꯞ ꯄꯨꯟꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯂꯥꯏꯔꯤꯛꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯃꯩꯇꯩ ꯄꯥꯉꯜ ꯍꯥꯏꯅꯔꯤꯕ ꯑꯏꯕꯁꯤꯡ ꯁꯤꯒꯤ ꯐꯨꯔꯨꯞꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯅꯧꯕ ꯑꯏꯕ ꯑꯃ ꯑꯃꯨꯛ ꯊꯣꯔꯛꯇꯅ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯄꯨꯀꯩꯕꯨ ꯍꯦꯟꯅ ꯏꯅꯥꯛ ꯈꯨꯜꯍꯟꯕꯤꯅꯕ ꯈꯨꯟꯗꯥꯔꯛꯂꯤꯕ ꯑꯣꯖꯥ ꯅꯖꯤꯔ ꯑꯍꯃꯦꯗꯄꯨ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯉꯁꯤ ꯊꯧꯔꯝꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗ꯭ꯔꯤꯉꯩꯁꯤꯗ ꯑꯣꯖꯥ ꯃꯌꯥꯝꯁꯦ ꯊꯥꯒꯠꯆꯗꯕ ꯌꯥꯗꯦ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤꯕꯨ 2017ꯒꯤ ꯂꯣꯏꯔꯛꯄ ꯀ꯭ꯋꯥꯔꯇꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩ ꯃꯇꯝꯗꯨꯗ ꯁꯥꯍꯤꯇ꯭ꯌꯗ ꯈꯣꯡ ꯊꯥꯡꯖꯜꯂꯛꯄꯗ ꯉꯥꯏꯔꯤ ꯍꯥꯏꯖꯒꯦ ꯀꯔꯤ ꯎꯕꯅꯅꯣ ꯀꯔꯤ ꯇꯧꯕꯅꯅꯣ ꯑꯩ ꯈꯪꯗꯦ ꯑꯣꯖꯥ ꯃꯌꯥꯝꯁꯦ ꯑꯩꯕꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯈꯤꯕ ꯁꯥꯍꯤꯇ꯭ꯌꯗ ꯑꯥꯏ ꯑꯦꯝ ꯀ꯭ꯋꯥꯏꯠ ꯑꯦ ꯅ꯭ꯌꯨ ꯐꯦꯁ ꯗꯦꯟ ꯀꯅꯥꯝꯇꯅ ꯀꯩꯁꯨ ꯈꯪꯕꯤꯄꯣꯟꯇꯦꯒꯤꯁꯨ ꯀꯩꯅꯣ ꯇꯧꯗꯦ ꯏꯁꯩ ꯈꯔ ꯏꯕ ꯀꯩꯅꯣ ꯇꯧꯕꯁꯨ ꯈꯛꯇꯗꯅꯤ ꯗꯦꯕ ꯂꯤꯇꯔꯦꯔꯤ ꯁꯦꯟꯇꯔ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯀꯦꯝꯄꯁ ꯗꯤ ꯑꯦꯝ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯦꯝꯄꯁꯀꯤ ꯃꯅꯨꯡꯁꯤꯗ ꯂꯩꯕꯁꯤꯗ ꯑꯣꯖꯥ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯃꯈꯩ ꯍꯧꯖꯤꯛꯁꯨ ꯀꯥꯎꯗꯦ ꯃꯇꯝꯗꯨꯗ ꯃꯃꯥꯡꯗ ꯁꯥꯍꯤꯇ꯭ꯌꯒꯤ ꯊꯧꯔꯝ ꯈꯔ ꯈꯔ ꯃꯌꯥꯝ ꯑꯩꯕꯨ ꯌꯥꯎꯍꯟꯕꯤꯗꯅ ꯁꯩꯔꯦꯡꯒ ꯄꯥꯍꯟꯕꯤꯗꯅ ꯁꯨꯝ ꯇꯧꯗꯅ ꯈꯔ ꯌꯥꯎꯔꯦ ꯑꯗꯨꯗꯒꯤꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯣꯖꯥ ꯃꯌꯥꯝꯅ ꯑꯩꯕꯨ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯤꯕ ꯃꯇꯝꯗ ꯃꯆꯤꯟ ꯇꯨꯝꯈꯠꯂꯛꯂꯤꯕ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯑꯩ ꯍꯧꯖꯤꯛꯁꯨ ꯀꯥꯎꯗꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩ ꯑꯣꯖꯥ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯎꯈꯤꯕ ꯁꯛꯇꯝꯗꯣ ꯑꯩ ꯉꯁꯤ ꯃꯗꯨꯃꯛ ꯌꯧꯅ ꯃꯆꯤꯟ ꯇꯨꯝꯅ ꯍꯥꯏꯔꯛꯄ ꯉꯝꯗ꯭ꯔꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯂꯣꯏꯅꯔꯒ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯝꯁꯤꯗ ꯆꯠꯃꯤꯟꯅꯔꯤꯁꯦ ꯈꯣꯡꯕꯨ ꯑꯃ ꯑꯣꯏꯅ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯩ ꯁꯥꯍꯤꯇ꯭ꯌꯒꯤ ꯈꯣꯡꯆꯠ ꯍꯥꯏꯔꯒ ꯑꯩ ꯍꯥꯏꯖꯒꯦ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝ ꯑꯏꯕꯁꯤꯡꯒꯤ ꯃꯔꯛꯁꯤꯗꯩꯁꯤꯗ ꯀꯨꯏꯔꯦ ꯏꯕꯒꯤ ꯈꯣꯡꯆꯠ ꯂꯥꯛꯏꯁꯦ ꯑꯍꯟꯁꯤꯡꯗꯨꯗ ꯑꯩ ꯈꯪꯍꯧꯗꯦ ꯑꯕꯗꯨꯜ ꯔꯍꯃꯟ ꯈꯨꯌꯦꯕꯝ ꯊꯩꯕꯝ ꯀꯌꯥꯃꯨꯗꯤꯟ ꯄꯨꯈ꯭ꯔꯤꯃꯌꯨꯝ ꯑꯃꯗꯤ ꯇꯥꯔꯤ ꯈꯪꯍꯧꯗꯦ ꯍꯧꯖꯤꯛ ꯑꯩꯒ ꯂꯣꯏꯅꯔꯒ ꯆꯠꯂꯤꯕ ꯃꯌꯥꯝꯁꯤꯗ ꯑꯅꯧꯕ ꯖꯦꯅꯦꯔꯦꯁꯟ ꯑꯅꯧꯕ ꯃꯤꯔꯣꯜꯒꯤ ꯃꯤꯁꯤꯡ ꯉꯥꯛꯇꯅꯤ ꯑꯦꯁ ꯑꯦꯝ ꯁꯥꯏꯗ ꯑꯦꯝ ꯑꯦꯝ ꯑꯍꯃꯗ ꯑꯗꯒꯤ ꯑꯖरुल कबीर ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦ ꯍꯁꯤꯝ ꯇꯩꯕꯨꯔ ꯔꯍꯃꯟ ꯑꯕꯗꯨꯜ ꯔꯁꯤꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯝ ꯑꯍꯃꯗꯒꯤ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯑꯦꯋꯥꯔꯗ ꯐꯪꯕ ꯃꯈꯣꯏꯁꯤ ꯑꯅꯧꯕ ꯃꯤꯔꯣꯜꯁꯤꯡ ꯁꯤꯒꯅ ꯑꯩꯅ ꯆꯠꯃꯤꯟꯅꯔꯤꯕ ꯈꯣꯡꯆꯠꯁꯤꯡꯁꯦ ꯃꯈꯣꯏꯁꯤꯡꯗꯨꯕꯨ ꯑꯩ ꯀꯥꯎꯕ ꯉꯝꯗꯦ ꯅꯧꯅ ꯍꯧꯖꯤꯛ ꯗꯣꯛꯇꯔ ꯑꯦꯝ ꯗꯤ ꯅꯖꯤꯔ ꯑꯍꯃꯦꯗ ꯑꯩꯈꯣꯏꯒꯤ ꯈꯣꯡꯂꯣꯏ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯣꯏꯅꯕ ꯐꯪꯗꯣꯔꯕꯅꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯣꯖꯥ ꯅꯖꯤꯔ ꯑꯍꯃꯦꯗ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯄꯨꯊꯣꯛꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯁꯤ ꯑꯣꯖꯥ ꯃꯌꯥꯝꯅꯁꯨ ꯁꯩꯔꯦꯡ ꯃꯔꯝꯗ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯣꯖꯥ ꯂꯟꯆꯦꯟꯕ ꯑꯩꯒꯤ ꯃꯔꯨꯞꯅ ꯑꯩ ꯃꯔꯨꯞ ꯀꯧꯏ ꯑꯗꯨ ꯍꯤ ꯏꯖ ꯃꯣꯔ ꯗꯦꯟ ꯑ ꯐ꯭ꯔꯦꯟ ꯑꯩ ꯏꯇꯠꯇꯅ ꯐꯪꯁꯟ ꯑꯇꯩꯗ ꯊꯧꯔꯝ ꯑꯇꯩꯗ ꯆꯠꯂꯤ ꯃꯥ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯗꯨ ꯃꯥꯅ ꯑꯩꯒꯤ ꯑꯣꯖꯥꯅꯤ ꯍꯥꯏ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯖꯥ ꯀꯤꯔꯟ ꯀꯧꯒꯅꯣ ꯑꯣꯖꯥ ꯀꯤꯔꯟ ꯀꯧꯒꯅꯣ ꯍꯥꯏꯅ ꯃꯔꯨꯞ ꯑꯗꯨꯝ ꯀꯧꯕꯤꯌꯣ ꯃꯔꯨꯞ ꯀꯧꯕꯤꯅꯦ ꯑꯗꯨ ꯑꯩꯅ ꯑꯃꯨꯛ ꯑꯣꯖꯥ ꯀꯧꯕꯤꯌꯦ ꯑꯥꯏ ꯑꯦꯝ ꯂꯔꯟ ꯑ ꯂꯣꯠ ꯐ꯭ꯔꯣꯝ ꯍꯤꯝ ꯃꯉꯣꯟꯗ ꯌꯥꯝ ꯇꯝꯈ꯭ꯔꯖꯥꯠꯅꯤ ꯉꯁꯤꯁꯨ ꯌꯥꯝꯅ ꯃꯥꯅ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯨꯗꯒꯤ ꯑꯩ ꯀꯌꯥ ꯑꯃ ꯂꯧꯁꯤꯟꯖꯔꯤ ꯁꯩꯔꯦꯡꯒꯤ ꯋꯥꯈꯜꯁꯤꯁꯨ ꯉꯁꯥꯏꯒꯤ ꯁꯨꯝ ꯃꯈꯜ ꯂꯧꯁꯤꯗ ꯑꯩꯁꯨ ꯋꯥꯍꯩ ꯑꯃꯅꯤ ꯈꯪꯗꯦ ꯊꯝꯖꯒꯦ ꯌꯥꯝ ꯁꯥꯡꯅꯁꯨ ꯃꯇꯝ ꯂꯧꯖꯔꯣꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5:30 ꯁꯤꯗꯩꯁꯤꯗ ꯑꯩ ꯋꯥꯛꯀꯤꯡ ꯆꯠꯂꯤ ꯍꯧꯖꯤꯛ ꯅꯤꯡꯊꯝꯊꯥ ꯃꯇꯝꯗ ꯉꯁꯤ ꯏꯪꯕꯁꯤꯗ ꯈꯔ ꯏꯪꯕꯁꯤꯁꯨ ꯁꯨꯝ ꯍꯦꯟꯖꯜꯂꯛꯏ ꯁꯨꯝ ꯏꯪꯁꯜꯂꯛꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯋꯥꯛꯀꯤꯡ ꯆꯠꯄ ꯃꯇꯝꯗꯤ ꯐꯨꯜ ꯑꯊꯥꯕ ꯂꯤꯠꯂꯒ
jogging as a macaque thousand at the most the English could sit down high second level chat level. First, among the first battalion rifle ski, a among the footpath was on the studies. We are schooling up the footpath. Man is set push it up. I'm now on the farm. You know that England and the man combined together. Could they matter actually? Madapin Amusuli take in the canoe of the Madrid man. Famaga. Mamma can do a chapter to a child. I Indian is a good I can live. Saying once told her. Come down the engine carry on the English camera. I'm on the hunger. My fame to put it on the Littraba. My fame to Indraba. I'm out to down wine, angry, angry, I'm out to go. And then we can take them. English I want to come away. See, so poetic, you know, vision, I'm on a house. Totally a wine. Singing a sangy, I know. Saying Hajo and the Ozana German judge singing. The same reasons in the Luna Hine, in the Atlanta, Ponto Neva. But Mamu, they know the Savacron talking of Namdarensia, Inbugado, and Nangano. But he, in the payment in the footpath, and then he's there, took me one more to the Hamo. Manakaniva, and a simple way. In Fiends and Laga. How they can see the settlement of the falls into the English. Swine. I don't I'm a swine field of it. Put it away, pulling the fall. Saying the good. Saying the good. Evil. Saying the Carino have a country made up. Pulling the Hulaman, tap on fall with you. And we qualities any to the hour preceding people. I think I'm the setting to get after Tomato, the Tolkani, setting to get after Sukang come to the no wonder coming them when they come there. Ha, knowing them when they come there, Karibumba, Toning them when they come there. It tell them so that for Kaneva, Prithis is it can then go, I said, feeling Tomjava. Only also, Prithis is the Malam type once a day, but put saying Marunico and found Mamma, I don't even love Tolkaniva, that's poetry was a poetry in the come to the hand, not always. Sing. Aina Maruf sing. It's a tatana. As I know, Panjagiba, Nahaviga, and the Mayamdo. Aduna saying the lyrics in form cutting the Ainisum, Galifki, Quatamama Hill, Panjabane. Nasishu, Nazir, the dedicated Tordomadoi, Panjagi line very captain. Galib ki. Kari Hageda, Galib Nahar said, Wise तेरी दुआओं में असर हो तो मस्जिद को हिला के देख वाइस तेरी दुआओं में असर हो तो मस्जिद को हिला के दिखा नहीं तो दो घूंट पी और मस्जिद को हिलता देख सुनते सीधे दोनों बचा कई तो खंड से इगुल लोग थमो तो फाउंड हे पुरोहित नंग सोले को मंत्र दुदने असुकी मतिक शक्ति ले है नंग कुली नदी सोलो तो नंग लाइसेंस से मस्जिद से थक निकलो अधूम नंदरी ने ऐसे ही पास भी यूथ को भी वाली ये ना यौमनी करता हो अधूमने मस्जिद से फिर है तो लगी है वो this नशागी लेकिन ईश्वर ही लेकिन बा अफवा फाउंटाक लेवा में हम देखो ना कलम नहीं रहेगा अमर हम तो यूं आओ वो पादर ऊरी वो मार के यूद्र तो वो हम की शक्ति सी आनी सी के मुझसे कोई तो यार सी भी आई ना सारे ना हाइजर तो शरीर नदी आई कम दे सी का था अतो करूँगी करूँ ने तो फॉर्वे I feel it बजारन जब ले है फॉर्म में नहीं हिंदी से कम नहीं अदुना सीगे लाइन मरी सही फोर नज़ीर नोंडे दिक्कत हो गई गाली की लाइन मरी से निचंगे चिनी अदुना ए लोशन जर पदा
yam sami ngangjar ngasi Manipuri Literary Society ki member punamak ngasi tongan mana phamtana Sahitya Academy Bal Sahitya Puruskar phamaiba tongan ba lup sing piba tongan ba Sahitya ki minthol ka phamaiba ai chiyaw kar man ko de minthol le zalla tasi mudi ai khanda mane ai tawgona jo hai mane ya ai matik sa de I do not deserve matik sa de ni tada kanje ba adwana adu ai di sai matham law to phare ma se yaw ma no ai to ko khala du ikon thambi re Manipuri Literary Society da Manipuri Literary Society na imon tambi ko khudol por amani ai tasing na Manipuri Literary Society ki pubung amal siba minunsi yulam tole adana ai tinza kiwa ai kai ko mesel bai bi ma Manipuri Literary Society ki punamuk to bai hanna ne kai ko amuk san uchari aduga Manipuri Literary Society 36 years sai contrato sure ni futan kale ni sang ro concept mo werbani mama anda society sigi lu sigi tuan ba thogam ya puram madumba lamyan bi society sibu masi sei contrato sibu formula sumai to lo ile ba makoi sigi fidam man ya no deklam du mutum ile ko na chachabni maya puram to bani singjari ya lo silapada nusigi thol mopo ile links biliba ai marab Dr. Sabon Sam Lanchin ba mitei ai so zawi ni oza Lanchin ba na kujariba duga koi Dr. Nepram my assistant professor Prabhavati College in one inspiration bibi ke ba ani mak मैं आपको उपलब्ध ऐसे सबसे ज़्यादा मोहनी का कंपोचरी kai ko nazari ba Manipuri Literary Society party president Michael Kiran Kumar na tolong puri ba waron yang fazana thabikre tolong si lain ponggi tolong si loisilak ko wala Pangjam Premavati na ngasi Dr. MP Nazir Ahmad na iba sering lagi sidagi tiada sering macam matang usil ko na katol tambigan ni Pangjam Premavati ikai kung matik cara ba das to rin sumirba nitung men sengbu han magdada nabok man dari itu ka lapi kraba ahalaman laibu kuning magpuso ikaw na ikai kung usay ay ngasi mingon na panjarabada ay iba Dr. MD Nazir Ahmad ki dahil pong ba sila sa inyo katang ay na iba ngamdabaso dahil sinsi maratay ko daw makatang tawag na ngasay dagi khandi-khandabado ngasay sana habi matamda ako na sa yung tibo matamda kapalor kang tolok di kapte na hay ama katang ay tawayam tang panjarang ke si magkatang mayang tami na si haro ay sayang di mami numit sina tagingay sayang sige mami numit sina tagingay ay hindo okay laparoy amo nintam numit ay hindo okay laparoy amo nintam numit kumuan kaya tak na baso loyam na nga proy bagi wangin mapung padingay toki ba sa hina kung nagkursi tangbani tinawagong akaki mikapon bigi palenggi humang ilik-lik na roy humang ilik-lik na roy kung do'y saray hularo ningtamlan mi kong gaini ningtamlan mi kong gaini kung nen tungkuntan kiba punsi sintanoy dingay punsi sintanoy dingay sini kaya sara kung gay hen mani kusuman ngay bada ningtam numit ngay bada punsi singgir roy kiba palen pantang kong gay ni mahal tining tam ni lohen ning de matam loy kigadraw ni paise nungay mapong padri ngay wayan sa ini koy di sarangay pada chok
ꯆꯣꯛꯊꯔꯕ ꯆꯔꯥ ꯉꯥꯏꯕꯗ ꯆꯣꯛꯊꯔꯕ ꯐꯪꯂꯗꯤ ꯐꯪꯂꯣꯏ ꯈꯪꯗꯕ ꯈꯨꯕꯥꯝ ꯅꯨꯡꯗꯒꯤ ꯑꯩꯈꯣꯏ ꯂꯥꯛꯂꯣ ꯏꯆꯦꯜ ꯏꯅꯥꯎꯁꯥ ꯂꯥꯛꯂꯣ ꯏꯆꯦꯜ ꯏꯅꯥꯎꯁꯥ ꯅꯤꯡꯇꯝꯅ ꯆꯠꯁꯤ ꯅꯨꯃꯤꯠꯁꯤꯅ ꯇꯥꯗ꯭ꯔꯤꯉꯩ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯄꯥꯏꯈꯠꯂꯣ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯄꯥꯏꯈꯠꯂꯣ ꯃꯦ ꯊꯥꯒꯤ 3ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯅꯤꯡꯇꯝꯕꯒꯤꯗꯃꯛꯇ ꯂꯦꯞꯂꯁꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯊꯝꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯦꯃꯥꯕꯇꯤ ꯊꯧꯔꯝ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯩꯔꯦꯡ ꯑꯃ ꯄꯥꯡꯊꯣꯛꯄꯤꯔꯝꯕ ꯊꯧꯔꯝꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄꯅ ꯃꯊꯪ ꯑꯁꯤꯗꯤ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯁꯤꯡ ꯑꯃꯁꯨꯡ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠ ꯋꯥꯔꯣꯜ ꯊꯝꯕꯤꯅꯕ ꯅꯣꯂꯨꯛꯅ ꯍꯪꯒꯠꯆꯔꯤ ꯔꯤꯇꯥ ꯊꯣꯛꯆꯣꯝ ꯑꯏꯕꯤ ꯃꯦꯝꯕꯔ ꯃꯅꯤꯄꯨꯔ ꯂꯤꯇꯔꯦꯔꯤ ꯁꯣꯁꯥꯏꯇꯤ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯖꯔꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯑꯣꯛꯄ ꯑꯃꯁꯨꯡ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯇꯥꯡꯕꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯗꯥꯛꯇꯔ ꯁꯒꯣꯜꯁꯦꯝ ꯂꯟꯆꯦꯟꯕ ꯃꯩꯇꯩ ꯄ꯭ꯔꯣꯐꯦꯁꯔ DM ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯖꯥꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯐꯝꯐꯝꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯏꯀꯣꯛꯅꯖꯔꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯈꯟꯅꯕ ꯃꯤꯊꯨꯡꯒꯤ ꯐꯝꯐꯝꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤ ꯑꯣꯖꯥ ꯗꯥꯛꯇꯔ ꯃꯌꯥꯅꯦ ꯗꯦꯕ꯭ꯔꯝ ꯑꯦꯁꯤꯁꯇꯦꯟ ꯄ꯭ꯔꯣꯐꯦꯁꯔ ꯄ꯭ꯔꯚꯥꯕꯇꯤ ꯀꯣꯂꯦꯖ ꯃꯌꯥꯡ ꯏꯝꯐꯥꯜꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯣꯖꯥꯅ ꯃꯄꯨꯡ ꯐꯥꯕ ꯋꯥꯔꯣꯜ ꯈꯔ ꯄꯤꯕꯤꯔꯝꯕ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯣꯖꯥ ꯂꯟꯆꯦꯟꯕꯅꯁꯨ ꯑꯩꯁꯦ ꯀꯥꯟꯖꯔꯦ ꯑꯣꯖꯥꯒꯤ ꯉꯁꯤꯒꯤ ꯚꯥꯁꯟꯁꯦ ꯑꯣꯖꯥꯒꯤ ꯌꯥꯝ ꯁꯥꯡꯉꯒꯁꯨ ꯂꯣꯏꯍꯟꯅꯤꯡꯗꯕ ꯑꯃ ꯆꯪꯉꯦ ꯑꯣꯖꯥꯅ ꯑꯊꯣꯛꯅ ꯌꯥꯝꯅ ꯐꯖꯅ ꯇꯥꯛꯄꯤꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯣꯖꯥꯗꯒꯤ ꯄꯔꯥ ꯑꯆꯧꯕ ꯀꯌꯥ ꯇꯝꯍꯧꯔꯦ ꯑꯣꯖꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯏꯀꯣꯛꯅꯖꯔꯤ ꯍꯦꯟꯅ ꯊꯥꯒꯠꯄꯁꯨ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯃ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯅꯣꯡꯃꯥꯏꯊꯦꯝ ꯀꯤꯔꯟ ꯀꯨꯃꯥꯔ ꯂꯤꯇꯔꯦꯔꯤ ꯁꯣꯁꯥꯏꯇꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯔꯤ ꯁꯣꯁꯥꯏꯇꯤ ꯏꯝꯐꯥꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥꯕꯨꯁꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯅꯁꯨ ꯍꯦꯟꯅ ꯀꯥꯟꯅꯕ ꯋꯥ ꯌꯥꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯖꯩ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯃꯃꯝꯇ ꯃꯤꯡ ꯍꯪꯒꯠꯆꯗ꯭ꯔꯒꯁꯨ ꯂꯣꯏꯅꯃꯛꯁꯦ ꯃꯇꯤꯛ ꯆꯥꯕ ꯉꯥꯛꯇꯅꯤ ꯑꯃ ꯌꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯐꯝꯕꯗ ꯀꯥꯟꯅꯕ ꯐꯪꯅꯕ ꯑꯗꯨꯒꯨꯝꯕ ꯑꯣꯖꯥ ꯉꯥꯛꯇꯅꯤ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯔꯤ ꯁꯣꯁꯥꯏꯇꯤꯒꯤ ꯊꯧꯃꯤꯁꯤꯡ ꯂꯨꯞꯂꯣꯏꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯑꯩꯈꯣꯏ ꯑꯦꯋꯥꯔꯗ ꯌꯥꯝꯅ ꯐꯪꯕꯤꯔꯛꯄ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯨꯞꯁꯤꯡꯅ ꯄꯤꯕꯤꯔꯛꯄ ꯑꯦꯋꯥꯔꯗ ꯐꯪꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯇꯨꯡꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯛꯎ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯔꯤ ꯁꯣꯁꯥꯏꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯣꯝꯗ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯄꯤꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯤꯔꯤꯕ ꯅꯥꯊꯩꯈ꯭ꯔꯕ ꯌꯦꯅꯤꯡꯊꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯣꯡꯕꯤꯔꯤꯕ ꯑꯣꯖꯥ ꯗꯥꯛꯇꯔ MD ꯅꯖꯤꯔ ꯑꯍꯃꯗ ꯑꯣꯖꯥꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯣꯖꯥꯒꯤ ꯃꯊꯪꯗ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯂꯥꯏꯔꯤꯛ ꯐꯣꯡꯗꯣꯛꯄ ꯑꯣꯏꯕꯤꯔꯛꯎ ꯍꯥꯏꯅ ꯑꯣꯖꯥꯗꯁꯨ ꯑꯩꯈꯣꯏ ꯌꯥꯏꯐ ꯃꯪꯒꯣꯜꯁꯤ ꯊꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟ ꯑꯦꯟ ꯃꯦꯗꯤꯌꯥꯒꯤ ꯊꯧꯗꯥꯡ इलेक्ट्रॉनिक्स मीडिया की थोड़ा लौबीबा सिंबसु अदुगा कोई उपा उत्तम हौबदी लोय बोक्लेंगन लेबिबा बाबसु थगत फोंदोक्सरी अदुगा ngasi कोई साउंड अदुगा हॉल असि अयाबा बिबिबा कोई मणिपुर हिंदी परिषद की हॉल असि को सेनबिबा कोई थोगरोसिंबसु थगत फोंदोक्सरी अदुगा असि हाइजरगा ngasi ꯇꯥꯡꯁꯤꯗ ꯊꯥꯒꯠ ꯋꯥꯍꯩ ꯆꯦꯟꯁꯤꯟꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯊꯧꯔꯝ ꯃꯄꯨꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯉꯁꯤꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯆꯔꯤ